Lengchen Brexit Maya, Mangang Pakhang Taram Nokcheri, Nasi among Mayam with the Makta, another film Mapuzo luxury, Nasi Puzer live a film see Mamindi, but me hatpa. Film say a hand vicinity, Amamba, a thing by Hingi, Amamba Maracasi the Sakang of Miyuman, me get a chet a coming, loan a video lorry. Matangi Senda, Madja Pradeski Gwalier hide room pump ajuda, ing a signal Elizabeth Imungamulay, a halmatam Oshilak Manjuna. Teres, yum tuck the lady with Tulsi Bambi to the itching Haiduna, Ayukilai Kurumli. Nahak Lerega Manjuginupa Misrasu, Teres the irusable Veraga Kakalaki. Misran Hari, Numit Kuding Awang but Teres as it Katoka Sintorabadi, Kurudu Adum Nabatabni. Manjusu no Minomi Kumlei, Numit Kuding Adugi Haiduna Travati Latrabra. It's an apa Gudu and a Tiankrani, Loshiluru Chan and Abatarashi. Misrana so Manju the Hari, Chatring at the Nangihida Gulido Hanazatoro. Matangi Sendana Halo Shilaba Mistra Matemanana, Machanpa Una with Jan and Nabugidamakta. Makwaki Yumanaka lady with rickshaw driver Aduga, Baraman Tignarame. Rickshaw driver Adunadi, Hana Lowa Baradu Maklawani Hari, Adubu Mistranadi, Lupatarada or Shutao Hari. Matangi Sendana, Mistra Matemanana, rickshaw tongue the Punalak we never matamda, Manjuna Hari. Nasidi Nachanupa Gudu the Ashing Modulonum Haido, Nachada Pabualu Lagadi Kamaitoni, Adabu Mistranadi, Machada wa Ihai Hanindri. Matangi Sendana Mistra Matemanao, Cyber Cap Amada Changai, Aduga manager the GM period Duna Hari, Masigi accounts the video call among the view. Masi Matung the manager Aduna, America the Tabak Toguna Ladiba, Manju Madi Mistragi Machanapa, Gudu the video call Tobirami. Machanapa Guduna video call Hek Parapada, Ishao Chown Hari, Numidangi Puntarama to Eshidana Trevedi, called Torona Matam later brow. Nakoi India the housing Nung Tilo Jarabasu, Mafamash the Nungdang Oiri. Misrana Kumlei, Namagi Cruises at Togasinto with a can Nungite, Adunami Kumi the Laini. Adabu Guduna Kumlei, I have a wa Kudimaki, Nakwigi Pakum Watloi, a halmatam Oshlek Lebanina, Karanava have a Shidi Honasani. Adubu Manjudi, Machanupa the Nungshin Hungly, Ishunupiga Imonupigi Kadai Lakre. Guduna Machanu Piamadi, Maginupi, video call the Uhalei, Adubu Mamonupinadi, Manju Amadi Misrada, Hanna Pawing Birakte. Magi Tabak Tori Bani Haidana, Magi Topam Topamatau Adutamak Duna Laki, Manju Amadi Misrana, Masunupi Nungshina Hanjan Hajana Kaujari, Masunupi Puraga Diwali Matamda, Yum the Amutang de la Ohiri. Good Duna the Ishao Sound Amukumlei, Kamina Lactuno, America the India Chapiki plane ticket, Asuyama Tangla Kansida. Tanja Sida Manjuna, Misrad, Man Hai Kalibawado, Hiro Hidden Ingitor E. Misra so hiding the washing the high and never seems Hari. Adubu Mapana wa Hiban Jingida, good dunadi, Angang Sayam Kana Capsule, I Tamage Haramaga Tamcre. Matangi Sendana Manju Matemano, Cyber de Mamma issue Shukturna Toraki. Manjuna di Hari, Gudu the Wakara High Hope the Avani. Adubu Misran Hari, Angang Capsula Pududa, why we Tanzaga Punkidre. Nachan Pan Matan call Toropuda, Swadanamaki Hirage. Matangi Sendana Mistra, Mayum the Lekai Angang Kara Comzillaga to Shanto Birami, Satri Maya Murktagi, Nena go bin Pimacha Dumadi. Manju Amadi Misrana, quietly Henaluna Toze, Nenana su, Makuini, Mapuma Boni Hana Onaze, Manjuna Tabakatopa Kudingisu, Masu Yauge Haduna, Mabok the Itataning I Toze. Matangisin Amadana Manju, Isi Sinetumli, Aduga Misrana Manjugi Nakan the Famnaga, Magazine de Europa, Crime Story Tawa Yauna Paze. Ahal Ojerabusu, Maginakan the Tumli Manjubudi, Misrana Yam Nuxina Senaze. Matangi Eutana Misra, being the Chatuini Haduna Toraki. Aduga Manjuda Imungi Kari Watli Hangli, Manjuna Ataloikre, Horen Kra Lobiro Ohiri. Matangi Sindana, Misrana Bang Europomatumda, Mag Bang statement Lotolami, Adu Misrana Mag Bang statement at the Urubada, Yana Pakatsan Hangai, Handak Tadi, Pashamayam Kaklishakino, Bang the Tabak Toribinu Paduna, Quamatapama Umshilaga, Marul Subu Shudway Kumlei, Equine Kakpanete, Nangna Loan Lobomatumda, floating interest rate the low Kivagi, Matamgi Matungin, interest rate Henkalakpani. Floating interest rate tabu kananabu loan longnage. Matang asida paliba, floating interest rate loan low matamda, bank the singadoriba, tatagi sendoi fixed oide, matamgi matungina hongi. Pochai tankalakpa amadi, leba asigi semit loan matungina, interest rates adum hengali. Matang asida misrana loan low kiwi wari mati amaning singlaki. Matamamada misra, machanupa makweni bank asimakta laki, Guduna America the engineering tamnana bagidamak, education loan logani hana wari sanaki. Matamatu to Leramba, Banky Ajenatun Hierarchy, Saint Tom one of Matamasida, America the Chatrabasu, India the lady, a public college sing a sida, Nachanupana Panjaba, Pilamada, Makatan engineering to Tarabasui, Adubu Gudunadi, Yamna sound Banky Ajenatu Hari,
educationꯒꯤ loan asi ꯑꯩꯈꯣꯏꯅ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯇꯧꯔꯒ ꯅꯈꯣꯏꯒꯤ ꯂꯣꯟꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯡꯗꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯅꯈꯣꯏꯒꯤ ꯂꯣꯟꯁꯤꯡꯁꯦ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯕꯕꯥꯒꯤ ꯃꯤꯡꯗ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯃꯌꯥꯝ ꯑꯃ ꯅꯈꯣꯏꯒꯤ ꯕꯦꯡꯛꯁꯤꯗ ꯂꯩꯔꯤꯕꯅꯤ ꯕꯦꯡꯛꯀꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯖꯅ ꯈꯨꯝꯂꯛꯏ ꯅꯍꯥ ꯀꯌꯥ ꯑꯃꯗ ꯑꯔꯥꯟꯕ ꯃꯪꯂꯥꯟ ꯎꯍꯟꯗꯨꯅ ꯃꯃꯤꯠ ꯊꯛꯍꯟꯅꯕ ꯄꯣꯁꯇꯔꯗ ꯀꯔꯤꯗ ꯐꯖꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯕꯦꯡꯛꯅ ꯂꯣꯟ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒꯗꯤ ꯂꯣꯟ ꯄꯤꯔꯤꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯁ꯭ꯔꯥꯗꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯁꯨ ꯐꯪꯍꯟꯅꯤꯡꯈꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯟꯖꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯨꯡꯁꯤꯟꯖꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯖꯕ ꯄꯨꯟꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇꯕꯨ ꯍꯣꯠꯅꯒꯗꯧꯔꯤꯕ꯭ꯔꯥ ꯆꯌꯦꯠꯅꯕ ꯋꯥꯈꯜ ꯑꯅꯤ ꯑꯁꯤꯅ ꯃꯤꯁ꯭ꯔꯥꯗꯤ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯕꯦꯡꯛꯇꯒꯤ ꯍꯜꯂꯛꯑꯒ ꯑꯇꯥ ꯇꯛꯐꯝ ꯑꯃꯗꯒꯤ ꯃꯌꯨꯝꯒꯤ ꯑꯇꯥ ꯂꯧꯔꯝꯃꯤ ꯃꯤꯁ꯭ꯔꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯎꯆꯤ ꯍꯥꯠꯅꯅꯕ ꯀꯣꯆꯤ ꯃꯆꯥ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯟꯖꯨꯅꯗꯤ ꯏꯃꯨꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯏꯁꯣꯔ ꯂꯥꯠꯆꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯖꯤꯕ ꯍꯥꯠꯄ ꯍꯧꯅꯗꯦ ꯑꯗꯨꯅ ꯎꯆꯤꯗꯣ ꯍꯥꯠꯇꯣꯛꯄꯒꯤ ꯃꯍꯨꯠꯄꯨꯗꯤ ꯐꯥꯔꯒ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯃꯤꯁ꯭ꯔꯥꯅꯗꯤ ꯈꯨꯝꯂꯤ ꯅꯈꯣꯏꯁꯦ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯗꯦꯗ ꯏꯃꯨꯡꯗꯒꯤ ꯐꯥꯔꯒ ꯂꯪꯊꯣꯛꯂꯨꯔꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯊꯣꯡꯗ ꯀꯟꯅ ꯊꯤꯜꯂꯛꯈꯤ ꯃꯤꯁ꯭ꯔꯥꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯄꯥꯟꯗꯦ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯁ꯭ꯔꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯃꯤ ꯄꯥꯟꯗꯦꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯤꯁ꯭ꯔꯥ ꯑꯃꯗꯤ ꯃꯟꯖꯨ ꯃꯁꯥꯗ ꯏꯀꯤ ꯀꯤꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯎꯔꯤ ꯄꯥꯟꯗꯦ ꯎꯕ ꯃꯇꯝꯗ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯍꯪꯒꯣꯏꯕ ꯑꯃꯁꯨ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯖꯗꯨꯅꯁꯨ ꯄꯥꯟꯗꯦꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯛꯊ ꯂꯩꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯥꯟꯗꯦꯅ ꯁꯣꯐꯥꯗ ꯐꯝꯃꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯌꯦꯟ ꯑꯊꯣꯡꯕ ꯄꯦꯀꯦꯠ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯟ ꯊꯣꯡꯕ ꯌꯥꯗ꯭ꯔꯕꯁꯨ ꯌꯦꯟ ꯆꯥꯕꯗ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯂꯦꯠ ꯑꯃꯒ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯤꯔꯛꯑꯣ ꯃꯤꯁ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯩꯅꯖꯗꯕꯗꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯄ꯭ꯂꯦꯠ ꯑꯃ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯄꯥꯟꯗꯦꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯥ ꯉꯥ ꯆꯥꯁꯤꯟꯕ ꯌꯨ ꯊꯛꯆꯤꯟꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯤꯁ꯭ꯔꯥ ꯑꯃꯗꯤ ꯃꯟꯖꯨ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯌꯦꯡ ꯂꯩꯔꯤ ꯃꯟꯖꯨꯗꯤ ꯃꯥꯅ ꯃꯟꯗꯤꯔꯅꯤ ꯈꯟꯅ ꯊꯝꯖꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡꯃꯛꯇꯗ ꯄꯥꯟꯗꯦꯅ ꯌꯨ ꯊꯛꯆꯤꯟꯕ ꯁꯥ ꯉꯥ ꯆꯥꯁꯤꯟꯕꯁꯤꯗ ꯌꯥꯝꯅ ꯍꯪꯒꯣꯏꯖꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯤ ꯌꯨ ꯉꯥꯏꯍꯥꯛ ꯊꯛꯂꯕ ꯃꯇꯨꯡꯗꯅ ꯄꯥꯟꯗꯦꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯀꯩꯅꯣꯝꯃ ꯄꯤꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ ꯃꯤꯁ꯭ꯔꯥ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯄꯥꯟꯗꯦꯗ ꯄꯤꯔꯝꯃꯤ ꯃꯤꯁ꯭ꯔꯥꯅ ꯏꯀꯤ ꯀꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯗꯣꯏꯗꯒꯤ ꯂꯨꯄꯥ 2,000 ꯋꯥꯠꯀꯗꯧꯔꯤ ꯑꯋꯥꯠꯄ 2,000 ꯁꯤꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ ꯄꯥꯟꯗꯦ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯤ ꯀꯩꯝꯇꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯍꯧꯒꯠꯈꯤ ꯄꯥꯟꯗꯦ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯅ ꯃꯤꯁ꯭ꯔꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯗꯦꯗꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯒꯤ ꯃꯍꯨꯠ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯃꯟꯖꯨ ꯑꯃꯗꯤ ꯃꯤꯁ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯦꯗꯔꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯤꯁ꯭ꯔꯥ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯃꯟꯖꯨꯁꯨ ꯃꯗꯨ ꯃꯉꯥꯏ ꯀꯩꯝꯇꯗꯤ ꯇꯧꯕ ꯉꯝꯖꯗꯅ ꯃꯤꯁ꯭ꯔꯥꯒꯤ ꯅꯥꯀꯟꯗ ꯐꯝꯃꯒ ꯎꯄꯥꯏ ꯂꯩꯖꯗꯅ ꯀꯞꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯄꯥꯟꯗꯦ ꯃꯐꯤ ꯃꯔꯣꯟ ꯁꯦꯝꯗꯨꯅ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯤꯁ꯭ꯔꯥ ꯑꯃꯗꯤ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏ ꯄꯤꯊꯣꯛꯄ ꯇꯝꯃꯨ ꯑꯩꯒꯤꯁꯨ ꯏꯃꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄꯥꯟꯗꯦ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯄꯥꯟꯗꯦ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯃꯟꯖු ꯑꯃꯗꯤ ꯃꯤꯁ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯀꯥ ꯃꯅꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯟꯖꯨꯗꯤ ꯌꯦꯡꯕ ꯉꯝꯖꯈꯤꯗꯦ ꯃꯤꯁ꯭ꯔꯥꯅ ꯃꯟꯖꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯄꯥꯟꯗ ꯂꯩꯔꯨꯔꯣ ꯀꯥꯁꯦ ꯑꯩ ꯁꯦꯡꯗꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯟꯖꯨꯕꯨ ꯊꯦꯝꯃꯒ ꯊꯥꯗꯣꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯣ ꯃꯟꯖꯨꯗꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯆꯥꯅ ꯑꯃꯦꯔꯤꯀꯥ ꯆꯠꯂꯝꯗꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯒꯨꯗꯨꯗꯤ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯅ ꯇꯧꯈꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯈꯠꯄ ꯉꯝꯗꯅ ꯂꯩꯔꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯕꯕꯥꯒꯨꯝꯅ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯄꯥ ꯇꯥꯅꯅꯕ ꯅꯤꯡꯉꯥꯏ ꯇꯧꯏ ꯃꯟꯖꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯕꯕꯥꯅꯁꯨ ꯅꯪꯕꯨ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯁꯦꯝꯂꯛꯂꯤ ꯅꯪꯒꯤ ꯕꯕꯥꯅ ꯑꯉꯝꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯁꯤꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯍꯤꯔꯝꯗ ꯅꯪꯅ ꯃꯈꯥ ꯇꯝꯊꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯕꯕꯥꯅ ꯂꯨꯄꯥ ꯂꯥꯈ 10 ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯒꯨꯗꯨꯅꯗꯤ ꯑꯃꯦꯔꯤꯀꯥꯗ ꯃꯈꯥ ꯇꯝꯊꯔꯨꯅꯕ ꯂꯨꯄꯥ ꯂꯥꯈ 15 ꯄꯤꯌꯨ ꯍꯥꯏꯔꯤ ꯃꯥꯅ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯇꯧꯔꯒ ꯃꯥꯅ ꯃꯈꯥ ꯇꯝꯊꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯁꯤꯡꯖꯒꯦ ꯅꯈꯣꯏꯗ ꯀꯩꯝꯇ ꯋꯥꯍꯜꯂꯣꯏ ꯍꯥꯏꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯨꯔꯒ ꯃꯟꯖꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯤꯁ꯭ꯔꯥꯗ ꯍꯥꯏꯔꯤ ꯑꯉꯥꯡꯒꯤꯁꯤ ꯀꯩꯅꯣꯝꯃ ꯌꯦꯡꯉꯒ ꯄꯤꯕꯤꯔꯁꯤ ꯃꯤꯁ꯭ꯔꯥꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯀꯩꯝꯇ ꯇꯧꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯃꯥꯅ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯁꯨꯝꯅꯒꯤ ꯂꯨꯄꯥ ꯂꯥꯈ 10 ꯗꯒꯤ ꯍꯦꯟꯅ ꯇꯨꯡꯁꯤꯟꯕ ꯉꯝꯈꯤꯗꯦ
ꯑꯗꯨꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯆꯥꯒꯤꯗꯃꯛꯇ ꯃꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥ ꯑꯗꯨꯒ ꯀꯣꯟꯅꯅ ꯂꯥꯛ 15 ꯑꯃꯒꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟꯗꯣꯏ ꯀꯥꯕꯤꯗ ꯄꯨꯔꯒ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯗ ꯊꯥꯈꯤ ꯃꯆꯥꯒꯤ ꯑꯁꯥꯗ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯥꯟꯗꯦꯒꯤ ꯁ꯭ꯇꯣꯟ ꯀ꯭ꯔꯁꯤꯡ ꯄ꯭ꯂꯥꯟ ꯑꯗꯨ ꯎꯠꯂꯛꯏ꯫ ꯄꯥꯟꯗꯦ ꯍꯦꯛ ꯂꯥꯛꯄꯒ ꯊꯕꯛ ꯇꯧꯔꯝꯕ ꯁꯤꯟꯃꯤ ꯃꯈꯩ ꯐꯨꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯊꯕꯛ ꯁꯨꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯤ꯫ ꯑꯗꯨꯒ ꯄꯥꯟꯗꯦꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤꯅ ꯃꯥꯕꯨ ꯉꯥꯏ ꯂꯩꯔꯝꯃꯤ꯫ ꯁꯛꯇꯤ ꯎꯕ ꯃꯇꯝꯗ ꯄꯥꯟꯗꯦꯅ ꯌꯥꯝꯅ ꯄꯤꯅꯤꯡꯗꯅ ꯃꯥꯒꯤ ꯗ꯭ꯔꯣꯋꯔꯗꯒꯤ ꯄꯩꯁꯥ ꯕꯟꯗꯜ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ, ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤ ꯈꯔ ꯋꯥꯠꯂꯤ꯫ ꯄꯥꯟꯗꯦꯅ ꯈꯨꯝꯂꯛꯏ, ꯁꯥꯔ ꯈꯛꯇ ꯅꯠꯇꯦ, ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔꯁꯤꯡꯗꯁꯨ ꯄꯤꯗꯣꯏꯅꯤ꯫ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯄꯤꯔꯨꯔꯕꯗꯤ ꯑꯇꯩꯁꯨ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯅ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯩꯁꯥ ꯍꯦꯟꯒꯠꯂꯕꯗꯤ ꯑꯩꯒꯤ ꯕꯣꯁ ꯔꯥꯊꯣꯔꯗ ꯄꯤꯒꯗꯕ ꯄꯩꯁꯥ ꯑꯗꯨ ꯋꯥꯠꯂꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯥꯊꯣꯔꯗ ꯄꯩꯁꯥ ꯋꯥꯠꯅ ꯄꯤꯔꯨꯔꯕꯗꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ꯫ ꯁꯛꯇꯤꯅ ꯈꯨꯝꯂꯛꯏ, ꯔꯥꯊꯣꯔꯒꯤ ꯄꯩꯁꯥ ꯋꯥꯠꯂꯕꯁꯨ ꯑꯩꯅ ꯂꯧꯈꯤꯕꯒꯤꯅꯤ ꯈꯨꯝꯃꯨ꯫ ꯑꯩꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯕꯣꯁ ꯔꯥꯊꯣꯔꯁꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯛꯑꯣꯏ ꯍꯥꯏꯔꯝꯃꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥꯅ ꯃꯟꯖꯨꯒꯤ ꯃꯈꯨ ꯑꯅꯥꯕ ꯑꯗꯨꯗ ꯊꯥꯎ ꯇꯩꯕꯤꯔꯒ ꯃꯁꯥꯖ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯟꯖꯨꯅ ꯃꯤꯁ꯭ꯔꯥ ꯎꯍꯟꯗꯕꯤꯗ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯟꯗ ꯃꯤꯁꯀꯣꯜ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯤꯁ꯭ꯔꯥꯗꯤ ꯈꯪꯗꯕꯅꯤꯅ ꯃꯟꯖꯨꯗ ꯍꯥꯏꯔꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯗꯤ ꯈꯥꯇꯣꯛ ꯈꯥꯁꯤꯟ ꯇꯧꯔꯕꯅꯤꯅ ꯈꯨꯔꯨꯗꯤ ꯑꯗꯨꯝ ꯅꯥꯔꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯒꯨꯗꯨꯅ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯃꯟꯖꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯖꯩ, ꯌꯦꯡꯉꯣ ꯅꯆꯥꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯥꯏꯔꯒ ꯃꯤꯁ꯭ꯔꯥꯗ ꯐꯣꯟ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯤꯁ꯭ꯔꯥꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯃꯆꯥꯅꯨꯄꯥꯗ ꯍꯪꯖꯩ, ꯀꯩꯗꯧꯔꯦ ꯐꯣꯟ ꯇꯧꯔꯛꯏꯗꯤ, ꯀꯔꯤ ꯂꯩꯔꯒꯦ? ꯑꯗꯨꯕꯨ ꯒꯨꯗꯨꯅꯗꯤ ꯏꯁꯥꯎ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯃꯤꯁꯀꯣꯜ ꯄꯤꯔꯛꯄꯒꯤ ꯇꯧꯔꯛꯄꯅꯤ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯍꯌꯦꯡ ꯂꯨꯄꯥ 5,000 ꯍꯥꯞꯄꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯃꯥ ꯃꯄꯥꯗ ꯀꯔꯤ ꯇꯧꯔꯤ ꯀꯝꯗꯧꯔꯤ ꯐꯥꯎꯕ ꯍꯪꯉꯝꯗꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯃꯆꯥꯅꯨꯄꯥꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯤꯁꯀꯣꯜ ꯄꯤꯔꯨꯕꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯥꯃꯛꯅ ꯃꯃꯥ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯄꯩꯁꯥ ꯅꯤꯕꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯃꯤꯁ꯭ꯔꯥꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯔꯤꯕ ꯒꯨꯗꯨꯒꯤ ꯃꯐꯝꯗꯗꯤ ꯂꯨꯄꯥ 5,000 ꯍꯥꯏꯕꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯂꯨꯄꯥ 100 ꯐꯥꯎꯕ ꯐꯥꯕ ꯅꯠꯇꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯂꯨꯄꯥ 100 ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯄꯥ 7,000ꯒ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯗ ꯃꯟꯖꯨꯅ ꯍꯪꯂꯛꯏ, ꯅꯆꯥꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯃꯤꯁ꯭ꯔꯥꯅ ꯈꯨꯝꯂꯛꯏ, ꯅꯆꯥꯅꯨꯄꯥꯅ ꯍꯌꯦꯡ 5,000 ꯍꯥꯞꯄꯛꯀꯦ ꯍꯥꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯖꯩ, ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯁꯤꯕꯨ ꯀꯔꯤꯗꯕꯨ ꯁꯤꯖꯤꯟꯅꯔꯨꯗꯣꯏꯅꯣ? ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯃꯤꯁ꯭ꯔꯥ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯕꯦꯡꯛꯇ ꯆꯪꯈꯤꯕꯗꯣ ꯃꯤꯐꯠꯇ ꯄꯥꯟꯗꯦꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯤꯁ꯭ꯔꯥꯅ ꯄꯩꯁꯥ ꯂꯧꯊꯣꯛꯎꯔꯒ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯥꯟꯗꯦꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯤꯁ꯭ꯔꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯦꯟꯗꯣꯏꯒꯤ ꯋꯥꯠꯍꯧꯕ ꯄꯩꯁꯥ ꯂꯨꯄꯥ 2,000 ꯂꯧꯊꯣꯛꯈꯤ꯫ ꯃꯤꯁ꯭ꯔꯥꯗꯤ ꯕꯦꯡꯛꯇꯒꯤ ꯁꯨꯞꯅꯒꯤ ꯂꯨꯄꯥ 2,000 ꯈꯛꯇ ꯂꯧꯊꯣꯛꯆꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯄꯥꯟꯗꯦꯅ ꯄꯨꯝꯅꯃꯛ ꯂꯧꯈ꯭ꯔꯦ꯫ ꯄꯥꯟꯗꯦꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯛꯄꯗꯅ ꯃꯤꯁ꯭ꯔꯥꯗ ꯂꯨꯄꯥ 500 ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯒ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯀꯥ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯃꯜꯅꯤ, ꯍꯣꯇꯦꯜꯒꯤ ꯔꯦꯠꯀ ꯆꯞ ꯃꯥꯟꯅꯅ ꯄꯤꯕꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯗꯤ ꯄꯥꯟꯗꯦꯗ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯖꯔꯕꯁꯨ ꯄꯥꯡꯒꯟꯕ ꯒꯨꯟꯗꯥ ꯑꯗꯨꯗ ꯀꯩꯝꯇꯗꯤ ꯇꯧꯕ ꯉꯝꯖꯗꯦ, ꯑꯣꯟꯊꯣꯛꯅ ꯇꯨꯁꯣꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯄꯥꯟꯗꯦꯗꯤ ꯃꯥꯅ ꯁꯦꯟꯗꯣꯏ ꯃꯨꯟꯗꯨꯅ ꯂꯧꯕꯤꯔꯕꯁꯨ ꯃꯥꯒꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁ꯭ꯔꯥꯕꯨ ꯀꯧꯁꯤꯜꯂꯒ ꯀꯩꯊꯦꯜ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯀꯥꯔ ꯏꯜꯍꯜꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁ꯭ꯔꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤ꯫ ꯄꯩꯁꯥ ꯈꯔ ꯇꯣꯟꯕꯒꯤꯗꯃꯛꯇ ꯃꯤꯁ꯭ꯔꯥꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯤꯔꯤ꯫ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯕꯨ ꯈꯣꯡꯒꯣꯏꯅꯕꯤꯔꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯜꯂꯕꯅꯤꯅ ꯃꯁꯥꯗ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯨꯗ ꯒꯥꯔꯤ ꯏꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯩꯊꯦꯜꯗ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤ ꯂꯥꯛꯄꯒ ꯊꯦꯡꯅꯔꯨꯔꯦ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯈꯨꯗꯛꯇ ꯄꯥꯟꯗꯦꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯗꯦꯅꯗꯤ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯟꯁꯄꯦꯛꯇꯔꯗ ꯁꯛ ꯇꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯊꯥꯒꯤ ꯄꯩꯁꯥ ꯄꯤꯔꯤꯕꯅꯤ꯫ ꯁꯛꯇꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯈꯣꯏ ꯃꯁꯦꯜ ꯏꯃꯨꯡꯗ ꯇꯧꯅꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯇꯧꯕꯁꯤꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯈꯔ ꯊꯨꯅ ꯆꯠꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤꯅ ꯃꯤꯁ꯭ꯔꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯟꯗꯦꯅ ꯀꯥꯔꯟ ꯇꯥꯔꯛꯑꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯒ ꯏꯟꯁꯄꯦꯛꯇꯔꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥꯅ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯦꯛ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯀꯦꯛꯁꯤꯡ ꯑꯗꯨꯗꯤ ꯂꯨꯄꯥ 700-800 ꯄꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁ꯭ꯔꯥꯒꯤꯗꯤ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯄꯥꯟꯗꯦꯅ ꯃꯨꯟꯕꯤꯍꯧꯔꯕꯅꯤꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 500 ꯈꯛꯇꯃꯛ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯂꯨꯄꯥ 100 ꯄꯤꯕ ꯀꯦꯛ ꯑꯃꯇꯪ ꯂꯩꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯅ ꯃꯤꯁ꯭ꯔꯥꯅ ꯂꯩꯔꯛꯈꯤꯕ ꯀꯦꯛ ꯃꯆꯥ ꯑꯗꯨꯒ ꯕꯤꯁꯀꯤꯠ ꯈꯔꯒꯅ ꯃꯟꯖꯨ ꯃꯈꯣꯏ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯁꯨꯅꯨꯄꯤ ꯅꯦꯅꯥꯒꯤ ꯕꯥꯔꯊꯗꯦ ꯃꯆꯥ ꯑꯃ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤ꯫ ꯑꯍꯥꯎ ꯑꯊꯨꯝ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯂꯩꯖꯕ ꯈꯔꯅ ꯄꯥꯡꯊꯣꯛꯂꯤꯕ ꯕꯥꯔꯊꯗꯦ ꯑꯁꯤꯗ ꯅꯦꯅꯥꯅꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯤ꯫
nungaiba haraubana hemankhiduna Manju makhoi aninadi punna jagoi sari aduga Misradi mana bank chappa matamda thengnarakiba khudimak lolaga nungaitaba ikaiba punnamak matomdana tuminna khangli Nena amadi Manjuna yamna haraujana sariba jagoi aduda Misrana su ontokna penjana khoba khuri Misrana yamna penjana khoba khujarabasu puba thangba ngamdraba awabagi mami imedi adumak tari birthday loirakpa matamda Nena yamna harauna chitkiba uraga Manju amadi Misrana haina hauri Nena se akhoi gi icha oijarmabadi ontokna nungairamgani Misrana su khumlai akhoi ani gi su icha nupi oijarmabadi hauji akhoi ni hingliba punsi sidagi top punsi mahing amada hinglamgani Manjuna mu makha tarai Nena gi di chahi khudingi birthday tobi aduba ai gi di birthday amukta phau tobi de Misrana hairi nangi nampok numiti aina su khangde aduba nangna su khangde Manjuna Misrada nungsina yenglaga hairi adu oiragana nangna pamba numit amada ai ipok numit ohenbiro ai gi birthday tobiyu Misra su nomi tawdun hairi chahi khudingi Nena gi mapok numitta nangi su yauna birthday punna tawrasi haina yamna nungsina wari sanaki punna nominaki Matangi sindana pande Sharma kauba nupa amaga yu thakna wari sanari Sharma na hangli pande nangna yungani haba yumda kaidano nomata chatlaga yengsi tanja sida nupa ama chinsilaklaga pande da hairi akhoi gi boss Rathorna athubada call amukta tawro haibani pande su yamna pakhatna call torami Rathorna phone hek pairakpaga yamna thina cheri nangonda paisa piduna thamnise kaidona bano Inspector Shakti ai inakta laklami Nangna paisa pide haibagi damak mimang tumang khangdaba makai engonda wa mayam ama hairami Inspector ama phaba laknaba ngamodaba orabadi nang thamubagi kanade matungda amuk hana Inspector ai gi yumda lahangano pande ne yamna kijana khumi matungda amuk hana lahalaroi mangonda parama tamirage mathangi nimitana pande amadi Sharma Misra gi memda laklami hoini maini amata haidaba makai ibungda changsilaga pande na Sharma da hairi masigi yumsini aini yoni hairibado Machu kharadi sithare adubu painting toksilagadi ahanbaga chap manani makhoi ani gi wari se taba matamda Misrana pande da yamna kijan hai masi aigi yumni adubu pande gi mityeng amada Misra wa makha taba ngamdana mamai non thaduna tuminna family tanja sida Sharmadi yum yengbal weraga chakkhre ma hek chakhibaga Misrana pande da yamna kijan hai ai tha khudingi pifam thokpa sendoi di piri masi makta da yum yonbagi wa hai se karigino yum masi natrabadi aigi karisu lejadre Pande na khumlai kayam kuina sendoi piduna laiki gi harino nangi aman mayum masi yon thoamaga mi ye toma paisa singdoaga Nena tana hingbaduna phatabra tanja sida ngasai gi larik pari bi Nena su mana iribo homa du loire Misra da yingbiyu haidun magi notebook pisilai adu pande di angang ojeri bi Nena da ona tenaba mi yeng amadu ene yengba horaki magi mi yeng adu urubada Misra na Nena da ngasi gi di shuti thare haujimak yumda hallo adu pande na Nena bu khamaga manakta koksili Pande na ona tenaba mityeng amaga loinana lupa chama lauthoraklaga Nena da piri Nena su Misra da yenglai aduba Misra na di laugano haina ingi tawrai matang asida pande na Nena gi makhut paisilaga paisa do namdana paihanki Nena chatkraba matungdana pande na thawa isa sadana hairai Misra athuba matamda nayum thadomaga chatnanaba taro napot na chay yomsinba horo hairamaga pande su thokre ahal oiraba Misra upai di lejadana mamittagi mapi tana kapli Mina lakchakhiba asi saujarabasu ahal oiraba manadi khutkan panganba pande da karibu tawba ngamjeruni aduba thangnaba miku amadana magi awaba nungaitaba matawdo Manjuna ukhitanaba awaba punama lolaga mapi te thokli mathangi sindana Misra matu ipon pona police station da laklami kanagumba amagi mayokta complaint amata tawjage haidana Inspector Shakti gi kada changai aduba laibakna thirisu Misra na Inspector ka da hek changlakpa matamda pande di Inspector ga punna phaminna lerame Misra ubada pandian hari Misra aigi mayakta complaint taba lakiro aduga amukshu karim kathainana Inspector da yingna duna hari Misra gi complaint asi mayek cheng iru sohenganu ko hana di Inspector Shakti aduki matik thauna laikibani pande gi akiba amata laikidabani aduba ngasidi Inspector pande da mamitna phawa hangatna yingba ngamdana akiba maithong amaga loinana mamai lukthaduna tuminna phamlamli Pande su karim kathaina ba wa khara hairamaga yamna thawai usittaba muungda haugatuna chakhi Pande chakhraba matungda Inspector nanglai Misra kari lere Inspector gi leramni ba phiba maduda Misra mana complaint tawjarabasu kaimta kanara roi haibadi khangi aduba laklabanina hainingda Inspector da hairi Pande ngarang ai yumda laklami aduga aibu yum thadoktuna chatkho hairami Inspector na khumlai mi gi paisa pururabanina mina paisa thawwa lakpa haibasidi hauna sani Pande khwaidi mathong hoktaba mini maga manharaga karisu kanaroi
ꯑꯉꯥꯎꯕ ꯅꯨꯄꯥꯁꯤꯒ ꯁꯤꯡꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯣ ꯃꯟꯖꯨꯗꯤ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯃꯤꯁ꯭ꯔꯥꯅ ꯃꯌꯨꯝꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯇꯣꯝꯗ ꯐꯝ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯃꯤꯁ꯭ꯔꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯄꯥꯟꯗꯦ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯤꯁ꯭ꯔꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯃꯥꯏꯗ ꯄꯥꯟꯗꯦꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏ꯫ ꯃꯤꯁ꯭ꯔꯥ ꯑꯀꯟꯕ ꯁꯥꯐꯨꯗꯨꯅ ꯂꯩꯃꯥꯏ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯄꯥꯟꯗꯦꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯅꯣ? ꯃꯤꯁ꯭ꯔꯥꯗꯤ ꯑꯀꯤꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯂꯩꯃꯥꯏ ꯃꯈꯥꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯃꯤꯁ꯭ꯔꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯍꯥꯏꯔꯛꯏ, ꯌꯨ ꯊꯛꯅꯅꯕ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯊꯣꯛꯎꯆꯣ꯫ ꯃꯤꯁ꯭ꯔꯥꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯆꯥꯛꯈꯨꯝꯗꯒꯤ ꯒ꯭ꯂꯥꯁ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁ꯭ꯔꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯟꯗꯦꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯤꯖꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯟꯗꯦꯅꯗꯤ ꯃꯤꯁ꯭ꯔꯥꯕꯨ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯤꯁ꯭ꯔꯥ ꯌꯥꯝꯅ ꯀꯤꯖꯅ ꯄꯥꯟꯗꯦꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯄꯥꯟꯗꯦ ꯌꯨ ꯒꯤꯂꯥꯁ 2-3 ꯊꯛꯆꯜꯂꯒ ꯃꯤꯁ꯭ꯔꯥꯗ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯑꯩꯅ ꯇꯥꯟꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ? ꯑꯗꯨꯒ ꯅꯪꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅꯗꯤ ꯑꯁꯥ ꯊꯝꯂꯨꯅꯨ꯫ ꯃꯤꯁ꯭ꯔꯥ ꯋꯥ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯗꯅ ꯌꯥꯝꯅ ꯀꯤꯖꯅ ꯃꯁꯥ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤ꯫ ꯑꯗꯨꯒ ꯄꯥꯟꯗꯦꯗꯤ ꯋꯥ ꯉꯥꯡꯅ ꯌꯨ ꯊꯛꯄꯗꯤ ꯂꯦꯞꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯌꯨ ꯊꯛꯂꯒ ꯄꯥꯟꯗꯦꯅ ꯍꯥꯏꯔꯛꯏ, ꯊꯥ 4ꯒꯤ ꯁꯦꯟꯗꯣꯏ ꯀꯣꯛꯄꯤꯒꯦ, ꯑꯗꯨꯒ ꯅꯪꯅ ꯄꯨꯈꯤꯕ ꯁꯦꯂꯦꯞ ꯑꯗꯨꯗꯒꯤ ꯂꯨꯄꯥ 1,00,000 ꯀꯣꯛꯄꯤꯒꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯌꯨꯝ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯪꯂꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯅꯪꯉꯣꯟꯗ ꯂꯨꯄꯥ 1,00,000 ꯈꯥꯏꯕꯤꯒꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯦꯅꯥꯗꯣ ꯃꯌꯨꯝꯗꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯅ ꯀꯧꯔꯨꯆꯣ꯫ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗ ꯃꯟꯖꯨꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯦꯅꯥꯒ ꯑꯩꯒ ꯉꯥꯛꯇꯪ ꯎꯅꯍꯜꯂꯨ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝꯅꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯅꯦꯅꯥꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ, ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯒ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛꯇꯪ ꯀꯧꯔꯨꯆꯣ꯫ ꯑꯉꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯤꯁ꯭ꯔꯥꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯗꯦꯅꯗꯤ ꯅꯦꯅꯥꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯎꯄꯥꯏ ꯂꯩꯖꯗꯕꯅꯤꯅ ꯃꯤꯁ꯭ꯔꯥꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯇꯨꯅ ꯅꯦꯅꯥꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯟꯗꯦꯅ ꯃꯤꯁ꯭ꯔꯥꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯨ ꯊꯛꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯛꯈꯨꯝꯗꯒꯤ ꯂꯧꯊꯣꯛꯑꯝꯃꯨ꯫ ꯃꯤꯁ꯭ꯔꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯏꯃꯨꯡꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁ꯭ꯔꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒꯨꯝ ꯃꯤꯁ꯭ꯔꯥꯒꯤ ꯃꯥꯏꯊꯣꯡ ꯍꯣꯡꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁ꯭ꯔꯥ ꯄ꯭ꯂꯦꯠ ꯄꯨꯗꯨꯅ ꯄꯥꯟꯗꯦꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯄꯥꯟꯗꯦꯗꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁ꯭ꯔꯥꯅ ꯄꯥꯟꯗꯦꯒꯤ ꯃꯈꯧꯔꯤꯗ ꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯗꯦꯅꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯅꯤꯅ ꯃꯤꯁ꯭ꯔꯥꯕꯨ ꯀꯟꯅ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯄꯥꯟꯗꯦꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯃꯃꯩꯗꯗꯤ ꯃꯤꯁ꯭ꯔꯥ ꯄꯥꯟꯗꯦꯒꯤ ꯃꯈꯨꯠꯇꯒꯤ ꯇꯞꯅ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤ꯫ ꯄꯥꯟꯗꯦꯒꯤ ꯃꯈꯨꯠꯇꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯄꯒ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯉꯥꯏꯍꯥꯛꯇꯪ ꯍꯣꯜꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯑꯃꯨꯛ ꯃꯨꯠꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯟꯖꯨꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯟꯖꯨꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯦꯝ ꯑꯃ ꯊꯥꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, ꯑꯃꯝꯕꯁꯤꯗ ꯃꯩꯒ ꯑꯃꯠꯇ ꯊꯥꯟꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯟꯖꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯐꯝꯊꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯩꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯟꯖꯨ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯐꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯗꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯂꯩꯃꯥꯏ ꯃꯈꯥꯗ ꯐꯝꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯟꯖꯨꯕꯨ ꯊꯦꯝꯕꯤꯔꯤ, ꯀꯔꯤꯁꯨ ꯀꯤꯒꯅꯨ, ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯐꯅꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯟꯖꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥꯅ ꯄꯥꯟꯗꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯤꯁ꯭ꯔꯥ ꯏꯪꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯁꯤꯡꯖꯪ ꯑꯃ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯆꯦ ꯕꯟꯗꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯤꯁ꯭ꯔꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯃꯊꯪꯗꯅ ꯃꯤꯁ꯭ꯔꯥ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯌꯨ ꯂꯤꯛꯂꯤ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯨ ꯊꯛꯂꯤ꯫ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯃꯤꯁ꯭ꯔꯥꯅ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯊꯣꯛꯀꯅꯤ ꯀꯤꯕꯗꯒꯤ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯇꯦꯟꯁꯥꯔꯤ ꯑꯃ ꯄꯥꯏꯔꯒ ꯄꯥꯟꯗꯦꯒꯤ ꯃꯈꯣꯡꯗꯒꯤ ꯍꯧꯔꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯦꯟꯁꯥꯔꯤꯅ ꯃꯇꯨꯞ ꯂꯦꯟꯊꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯟꯖꯨꯗꯤ ꯀꯥ ꯃꯅꯨꯡꯗ ꯐꯝꯅ ꯃꯄꯥꯟꯗ ꯃꯤꯁ꯭ꯔꯥꯅ ꯄꯥꯟꯗꯦꯒꯤ ꯍꯛꯆꯥꯡ ꯃꯇꯨꯞ ꯀꯌా ꯊꯣꯛꯅ ꯂꯦꯟꯊꯠꯂꯤꯕ ꯀꯛꯊꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯀꯤꯖꯅ ꯐꯝꯂꯤ꯫ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯂꯥꯎꯒꯦ ꯈꯜꯂꯕꯁꯨ ꯂꯥꯎꯕꯗꯤ ꯉꯝꯖꯗꯦ, ꯀꯞꯀꯦ ꯈꯜꯂꯕꯁꯨ ꯌꯨꯝꯊꯪꯅꯕꯅ ꯇꯥꯈꯤꯒꯗ꯭ꯔꯥ, ꯃꯥꯒꯤ ꯅꯨꯄꯥ ꯑꯋꯥꯐꯝꯗ ꯇꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯞꯄ ꯉꯝꯖꯗꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯄꯥꯟꯗꯅ ꯃꯤꯁ꯭ꯔꯥꯗꯤ ꯄꯥꯟꯗꯦꯒꯤ ꯍꯛꯆꯥꯡ ꯃꯇꯨꯞ ꯀꯛꯊꯠꯄ ꯂꯣꯏꯔꯦ, ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯕ ꯍꯧꯈ꯭ꯔꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥꯅ ꯂꯩꯃꯥꯏꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯏꯁꯤꯡꯗꯨ ꯁꯦꯡꯅ ꯇꯩꯊꯣꯛꯄꯗꯤ ꯉꯝꯗꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯏ ꯅꯤꯡꯖꯔꯤꯕ ꯃꯟꯖꯨꯒꯤ ꯏꯃꯨꯡ ꯉꯁꯤꯗꯤ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨ ꯅꯤꯡꯊꯤꯖꯅ ꯆꯥꯝꯊꯣꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯃꯟꯖꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗꯅ ꯏꯒꯤ ꯏ ꯉꯥꯛꯇ ꯇꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯤꯁ꯭ꯔꯥꯗꯤ ꯕꯁ ꯇꯣꯡꯉꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯝꯃꯤ ꯃꯤ ꯇꯥꯗꯕ ꯃꯤ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯁ꯭ꯔꯥ ꯕꯁꯇꯒꯤ ꯀꯨꯝꯊꯍꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯣꯏꯅꯗꯨꯅ ꯄꯨꯔꯛꯄ ꯕꯣꯔꯥ ꯈꯥꯎ ꯑꯅꯤꯗꯨꯁꯨ ꯕꯁꯇꯒꯤ ꯂꯧꯊꯍꯧꯏ ꯑꯁꯣꯝꯗꯅ ꯃꯟꯖꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯗꯨꯅ ꯏꯃꯨꯡꯒꯤ ꯂꯩꯃꯥꯏꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯆꯥꯝꯊꯣꯛꯄ ꯇꯩꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗꯅ ꯃꯤꯁ꯭ꯔꯥꯗꯤ ꯄꯥꯟꯗꯦꯒꯤ ꯍꯛꯆꯥꯡ ꯃꯇꯨꯞ ꯃꯇꯨꯞ ꯌꯥꯎꯔꯤꯕ ꯕꯣꯔꯥ ꯈꯥꯎ ꯑꯅꯤꯗꯨ ꯆꯤꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯒ ꯃꯤꯅ ꯆꯪꯕꯤꯗ꯭ꯔꯕ ꯅꯤꯡꯈꯥꯏꯔꯕ ꯂꯥꯏꯁꯪ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃ ꯌꯦꯡꯂꯒ ꯕꯣꯔꯥ ꯈꯥꯎ ꯑꯅꯤꯃꯛ ꯊꯥꯗꯔꯝꯃꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯁ꯭ꯔꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯟꯖꯨ ꯃꯇꯩ ꯃꯅꯥꯎ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯅꯈꯤꯗ꯭ꯔꯦ ꯃꯟꯖꯨꯗꯤ ꯃꯥꯒꯤ ꯍꯦꯛ ꯅꯨꯄꯥꯗ ꯐꯥꯎꯕ ꯑꯀꯤꯕ ꯐꯥꯎꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯅ ꯄꯥꯟꯗꯦꯒꯤ ꯍꯛꯆꯥꯡ ꯌꯥꯎꯕ ꯕꯣꯔꯥ ꯈꯥꯎ ꯂꯪꯊꯣꯛꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯁ꯭ꯔꯥ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯇꯦꯛ ꯋꯥꯇꯦꯛ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯕꯣꯔꯥꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡꯁꯤꯡꯗ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯗꯨ ꯃꯉꯥꯏ ꯃꯟꯖꯨ ꯑꯃꯗꯤ ꯃꯤꯁ꯭ꯔꯥ ꯋꯥꯔꯤ ꯑꯃꯐꯥꯎ ꯁꯥꯅꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯌꯨꯝꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯤ ꯉꯁꯤꯁꯨ ꯅꯨꯡꯗꯥꯡꯗ ꯃꯤꯁ꯭ꯔꯥꯅ ꯃꯩ ꯊꯥꯔꯝꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩꯅ ꯆꯥꯛꯄꯗ ꯇꯨꯝꯍꯧꯗꯕ ꯄꯥꯟꯗꯦꯒꯤ ꯁꯔꯨ ꯃꯇꯦꯛꯁꯤꯡꯗꯨ ꯎꯠ ꯃꯔꯛꯇꯒꯤ ꯅꯤꯡꯊꯤꯅ ꯈꯟꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯔꯨꯁꯤꯡꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯁꯔꯨ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯑꯇꯥ ꯇꯛꯐꯝꯗ ꯂꯥꯛꯂꯝꯃꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯑꯇꯥ ꯀꯦꯖꯤ 5ꯗ ꯄꯤꯌꯨ ꯍꯥꯏꯔꯒ ꯂꯨꯄꯥ 2,000 ꯆꯠꯄꯤ ꯑꯃ ꯄꯤꯁꯤꯜꯂꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯑꯆꯣꯏꯕ ꯂꯩꯇꯦ ꯄꯩꯁꯥ ꯀꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ꯭ꯔꯥꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯁꯔꯨꯁꯤꯡ ꯑꯗꯨ ꯑꯇꯥ ꯇꯛꯅꯅꯕ ꯃꯦꯆꯤꯟ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯈꯤ ꯁꯔꯨꯁꯤꯡ ꯑꯗꯨ ꯃꯦꯆꯤꯟ ꯑꯗꯨꯅ ꯄꯥꯎꯗꯔ ꯇꯥꯅꯕ ꯂꯣꯏꯅꯃꯛ ꯇꯛꯈꯥꯏꯈꯤ ꯁꯔꯨ ꯄꯨꯝꯅꯃꯛ ꯇꯛꯈꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥ ꯃꯥꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯨꯀꯥꯟꯗꯥꯔꯁꯨ ꯄꯩꯁꯥ ꯑꯆꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯍꯜꯂꯛꯈꯤ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤꯗꯤ ꯑꯇꯥ ꯂꯧꯔꯔꯣꯏꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯃꯤꯁ꯭ꯔꯥ ꯃꯌꯨꯝꯗ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤ ꯀꯟꯁꯇꯦꯕꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯅ ꯃꯤꯁ꯭ꯔꯥꯗ ꯍꯥꯏꯔꯛꯏ ꯄꯥꯟꯗꯦꯅ ꯃꯌꯨꯝ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ 6 ꯁꯨꯔꯦ ꯃꯥꯒꯤ ꯐꯣꯟꯁꯨ ꯑꯣꯞ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯟꯗꯦꯗꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯩꯁꯥ ꯊꯧꯕ ꯇꯣꯏꯅ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗ꯭ꯔꯤꯉꯩꯗꯁꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯅꯪꯒꯤ ꯌꯨꯝ ꯃꯅꯥꯛ ꯑꯁꯤꯗ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯁ꯭ꯔꯥ ꯅꯪꯒ ꯄꯥꯟꯗꯦꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯈꯤ ꯃꯤꯁ꯭ꯔꯥꯅ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯪꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯁꯍꯔꯗ ꯄꯥꯟꯗꯦꯒꯤ ꯃꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯄꯥꯟꯗꯦ ꯑꯩꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯑꯩꯅꯁꯨ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯥꯟꯗꯦꯅ ꯌꯨꯝꯁꯤꯗ ꯌꯨ ꯈꯔ ꯊꯛꯂꯝꯃꯒ ꯁꯦꯟꯗꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯁ꯭ꯔꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯃꯟꯖꯨꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯥꯗꯣ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯈꯤꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯏꯟꯁꯄꯦꯛꯇꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯄꯥꯟꯗꯦꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯩ ꯃꯤꯁ꯭ꯔꯥꯅ ꯈꯨꯝꯂꯛꯏ ꯅꯍꯥꯟ ꯈꯛꯇꯪꯗꯤ ꯃꯥ ꯃꯇꯣꯝꯗ ꯂꯥꯛꯑꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯀꯅꯥ ꯂꯥꯛꯏ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯤ ꯄꯥꯟꯗꯦ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯛ ꯂꯥꯛꯑꯝꯕꯅꯤ ꯏꯃꯨꯡꯁꯤꯗ ꯌꯨ ꯊꯛꯃꯤꯟꯅꯔꯒ ꯍꯦꯛ ꯍꯟꯈꯤꯕꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯄꯥꯟꯗꯦ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒ ꯐꯣꯟꯗ ꯀꯅꯥ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯤꯁ꯭ꯔꯥꯅꯁꯨ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯇꯟꯖꯥ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔꯒ ꯂꯥꯛꯅꯕ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯃꯤꯁ꯭ꯔꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯅꯣꯍꯔ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤꯒꯤ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯥꯏꯔꯒ ꯍꯪꯂꯛꯏ ꯅꯪꯁꯨ ꯃꯁꯤꯒꯤ ꯃꯦꯒꯥꯖꯤꯟꯁꯦ ꯄꯥꯕ꯭ꯔꯥ ꯃꯤꯁ꯭ꯔꯥꯁꯨ ꯏꯪꯉꯪ ꯄꯥꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯏꯟꯁꯄꯦꯛꯇꯔꯅ ꯃꯟꯖꯨ ꯑꯃꯨꯛ ꯀꯧꯊꯣꯛꯂꯝꯃꯤ ꯃꯟꯖꯨꯗꯤ ꯌꯥꯝꯅ ꯀꯤꯖꯅ ꯊꯣꯡ ꯃꯔꯨꯝꯗ ꯂꯦꯞꯂꯤ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯃꯟꯖꯨꯗꯤ ꯃꯁꯥ ꯉꯝꯗꯗꯅ ꯏꯃꯨꯡꯗ ꯄꯣꯊꯥꯔꯒ ꯂꯩꯔꯤꯕꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯄꯥꯟꯗꯦꯒꯤ ꯃꯔꯝꯗ ꯅꯪꯅ ꯑꯈꯪꯕ ꯑꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯎ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯟꯖꯨ ꯐꯃꯨꯡꯗ ꯇꯨꯝ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ꯭ꯔꯥ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ ꯃꯟꯖꯨꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯎꯠꯈꯤꯕ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯅꯇꯧꯗꯨꯅ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩꯕꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯌꯥꯏ ꯃꯟꯖꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯈꯨꯝꯃꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅꯗꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩ ꯄꯨꯂꯤꯁꯅ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯟꯖꯨꯒꯤ ꯃꯈꯧꯔꯤꯗ ꯊꯤꯜꯂꯛꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯅ ꯃꯟꯖꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯏ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯗꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯟꯖꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯃꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯁ꯭ꯔꯥꯅ ꯃꯈꯣꯏꯒꯤ ꯇꯣꯇꯤ ꯇꯥꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯇꯥꯏꯜꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯅꯣꯃ ꯂꯣꯠꯁꯤꯜꯂꯤꯕꯗꯨ ꯎꯍꯧꯏ
Mathangi ayuktasu Manju haujuk phaba Misrada wa ama phaba haidri. Misranadi Manjuda hangli punchi chupa ama engonda wa amata hairaroidra. Adu Manjuna pakhum pidringe ikhang khangudana thong kanna kanna thilaki. Manju amadi Misragi mayumda laklibi mama machadudi Pandegi nupi amadi Pandegi macha nupi oirami. Pandegi nupi ni ikoi koina hairi aigi nupado yamna phattaba nupani haiba isu khangi. Mana fana phattaba mi oirabasu icha nupi gidi mapani. Aduna icha nupi na baba kari nimitta halakani hanglakpa matamda aina pakhum piba ngamde. Police nadi aigi nupana mangkhiba numit aduda aroibu oina nanga thengnarami hai. Maram aduna Pandegi maramda nangna khangba leirabadi aigi ichagi mapa thibida mateng pangbiyu. Misrana khumlai aina khangba khudmakti police ta loinama haikrabani. Adubu tungda atopa wa leirabasu police ta soidana haijage ngasigidi hanbikro. Pandegi nupi madi angang wa makha taba ngamdar tumena chatkre. Makhoi ani hek chatkhibaga Manjudi mamittegi mapi tan thakmoi shongna kaptuna masa matomda tengthajari. Aikoina khwaidagi chawba paap ama tawkhre. Aikoina tawruba paap aduna maram oiraga karisu khangjedribi nupi macha amagi mapa kaina halle. Mana phana mara leiri haidunasu aikoina kari hak leidana mabu maralgi phangpham thokpa dandi piribano. Asuk chawba paap asidagi kamdona kokani haina tengtha kapli. Misrana Pandegi kari maramgidamakta hatkibano haibado Manjudi hauju phawba khangdribani. Misrasu Manjugi mikap miracle sing adu taruraga imungda leiba ngamdadana matomda thoraga achikpa mafam amada wakhal munna khalli. Mathangi sindana Misra puba thangba ngamdra awaba sakpam amaga loinana police station da laklami. Aduba ngasidi inspector Sakti di leramdre aduna head constable aduna maga oina wari sanasi lao haidana Misra bu kausilami. Head constable hanglai kaidawre Misra station da laklidi. Misra na khumlai inspector Sakti do karam kanda halakani. Head constable na khumlai Inspector di thaba amagi damakta Bhopal chatki aduna nangna hainingba singdo aingonda oina hairo. Misra achepa wakhalona amaga loinana tapna hairi. Pande do aina makhauri de screwdriver amna thindatlaga hatokhrabani. Aduga magi asiba hakchang aduna matum kakthatlaga bora khawda hapaga mi kanasu udaba achikpa mandir amada langthoktuna thamlami. Aduga mathangi nimittana asiba hakchang adu mai thadokhrabani. Maina chahawdaba saru singaduna ata taknaba mechinda loinamak takhaiduna powder onthoktuna manghankhrabani. Misra na hairiba singsi taruraga head constable adunari thamoi pena noladuna hairi. Misra nangna hairiba singadudi Manohar Crime Story magazine da page 23 da yawkhiba wari du natra. Mina irakpa wari libagi mahutpadi nangna sage eba crime story iba hawro aduni hena pasabu phangni. Head constable adunari Misra na hairiba singadu phagi tawribani haina khandokhi. Maramdi Misra na hairiba singadu crime story da yawba wari amaga chap manabanina magazine da yawba wari ama lisilaga mangonda phagi tawribani haina khalli. Adubu Misra di sakpham honglamdi phagi tawbagi mamisu amata tade. Masi urubadana head constable na hairi police ta lana paw pishinba police ki matam manghallabadi law gi matung ina nangbu phaba yai jail da lebagi sajai phaba piba yai. Adubu Misra na amukaso han hairi Pande do aina asengbu gi hatkibani aina hairiba khudima achumba ngaktani. Head constable adunadi Misra bu thajadri aduna manakta lerba constable ama kausilaga hairi. Misra se mayum phawba thilucho sida sumwa makha taraklabadi jail da soiran thajala ani. Misra se upai leitraba male ai tomda chachakhrage hairaga thokre. Misra chachkraba matungdana head constable aduna masa matumda yamna khoidau sawningna haijahori. Mi amabu ilai na hatba matup kakpase iyada yabadona mathongnam khangda wa ngakta ngangi. Mathangi sindana Manju mandir dai mayum halappa matamda Misra di matomda imungda phammaga yu thaklerami. Manju ubada Misra na hairi ngasidi ai police station na chatlure aina tawkhiba khudimang mayek cheng police ta hairame. Aduba aina police ta chatluribado aina tawkhiba singdo lale haibagi dinatte nangi wakhalonda aina aranba thaba ama tawkhre hana khallibado madugi dimakta chatlubani. Manju ngasidi aiga minute ani khattang wari sanakhisi. Manju su wa amata haidana Misra gi manakta tuminna changchanduna phamli. Misra na mamai luktharaga hairi tha marigi sendoi aduga nangi seleptagi lupa la ama makhaisu kokpige na yum yolaba matungna phanglakkadriba paisa adudagisu lupa la ama ni khabige. Aduna nangi nupina mandirda leiringenda nena du lairik takpige hajuna kawrucho aduga nangi na yumsida nena ga aiga ngaktang unahalu. Masi tarubidana Manjuna yamna sauna hairi aduk tukatchaba wahai singbu kari maramgidamakta hairino. Misra na khumlai masimakni Pande na numit aduda aingonda haikibado nangna hojik sawriba adudagi saruk chama hen aisu sawki. Mamaidadi asawbani hemankhibana aina mabu hatki numit aduda nang oiramlabasu mabu soidan hatlamgani. Tasengnamakidi numit aduda aina mi hatkiba natte aina Hingchaba ama hatkibani. Machadagi hena nungsijaribi nenada Pande na khalamliba wakhal adudagi nenabu kannanabagidamak Misra na Pande hatkibani khanglakpada Manju
ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯟꯖꯨꯗꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯆꯨꯝꯃꯤ ꯈꯟꯕ ꯊꯕꯛ ꯑꯗꯨꯇꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯒꯤꯗꯤ ꯑꯆꯨꯝꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯃꯤꯁ꯭ꯔꯥꯒꯤ ꯋꯥꯈꯜꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯟꯖꯨꯅ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯂꯒ ꯃꯤꯁ꯭ꯔꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯌꯨꯗꯨ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯨꯔꯅꯨ, ꯑꯩꯗꯤ ꯇꯨꯝꯕ ꯆꯪꯉꯝꯃꯒꯦ ꯍꯥꯏꯅ ꯏꯪꯅ ꯇꯞꯅ ꯍꯥꯟꯅꯒꯨꯝꯅ ꯃꯤꯁ꯭ꯔꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, ꯑꯩꯅꯗꯤ ꯑꯆꯨꯝꯕ ꯊꯕꯛꯅꯤ ꯈꯟꯅ ꯇꯧꯈꯤꯕꯅꯤ, ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯟꯖꯨꯅꯁꯨ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯤꯁ꯭ꯔꯥꯒꯤ ꯂꯦꯡꯖꯨꯝꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯍꯧꯔꯤ, ꯋꯥꯈꯜꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯋꯥꯈꯜ ꯈꯪꯌꯥꯡ ꯌꯥꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤ ꯑꯃꯗꯤ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯟꯗꯦꯒꯤ ꯐꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯣꯜ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯦꯗ ꯀꯟꯁꯇꯦꯕꯜꯅ ꯍꯪꯂꯛꯏ, ꯁꯥꯔꯅ ꯄꯥꯟꯗꯦꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯣꯜ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔꯅꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯣꯟꯖꯩ, ꯃꯗꯨꯒꯤ ꯄꯥꯟꯗꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯃꯤꯐꯠꯇꯗꯨ ꯃꯤ ꯑꯇꯣꯞꯄꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯖꯥꯠꯂꯥ? ꯍꯦꯗ ꯀꯟꯁꯇꯦꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤ ꯍꯥꯠꯄ ꯄꯜꯂꯛꯄꯁꯤꯗ ꯀꯩꯅꯣꯃꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯦ, ꯅꯣꯡꯃ ꯁꯥꯔꯅ ꯚꯣꯄꯥꯜ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯤꯁ꯭ꯔꯥꯗꯨ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯥꯟꯗꯦꯗꯨ ꯃꯥꯅ ꯍꯥꯠꯇꯣꯛꯑꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ, ꯂꯦꯝꯍꯧꯕ ꯁꯔꯨꯁꯤꯡ ꯑꯗꯨꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅ ꯂꯤꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯃꯅꯣꯍꯔ ꯃꯦꯒꯥꯖꯤꯟꯗ ꯌꯥꯎꯕ ꯋꯥꯔꯤꯅꯤ, ꯑꯗꯨꯅ ꯃꯤꯁ꯭ꯔꯥꯗꯣ ꯑꯩꯅ ꯊꯤꯅ ꯆꯩꯔꯒ ꯁ꯭ꯇꯦꯁꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯏꯟꯁꯄꯦꯛꯇꯔ ꯍꯦꯗ ꯀꯟꯁꯇꯦꯕꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯄꯪ, ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯍꯌꯦꯡꯃꯛ ꯃꯤꯁ꯭ꯔꯥ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯒꯗꯕꯅꯤ, ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯅꯤꯡꯊꯤꯅ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯍꯧ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯗꯣꯀꯨꯃꯦꯟ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯃꯤꯁ꯭ꯔꯥꯗ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯛꯏ꯫ ꯃꯤꯁ꯭ꯔꯥꯅꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯪꯂꯛꯏ, ꯑꯩꯉꯣꯟꯗ ꯁꯥꯏꯟ ꯇꯧ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯣꯡꯃ ꯅꯪꯅ ꯍꯦꯗ ꯀꯟꯁꯇꯦꯕꯜꯗ ꯍꯥꯏꯔꯝꯕ ꯅꯪꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯅꯤ, ꯅꯪꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯣ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅꯗꯤ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯆꯦ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ, ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤꯕꯗꯨꯗꯤ ꯍꯦꯗ ꯀꯟꯁꯇꯦꯕꯜꯗ ꯃꯅꯣꯍꯔ ꯃꯦꯒꯥꯖꯤꯟꯒꯤ ꯑꯅꯧꯕ ꯏꯗꯤꯁꯟꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯅꯣꯍꯔ ꯃꯦꯒꯥꯖꯤꯟꯗ ꯌꯥꯎꯕ ꯋꯥꯔꯤꯒ ꯃꯥꯟꯅꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤꯗ ꯑꯩꯅ ꯇꯧꯈꯤꯕꯅꯤ, ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯕꯗꯤ ꯉꯝꯃꯣꯏ꯫ ꯃꯤꯁ꯭ꯔꯥꯒꯤ ꯋꯥꯉꯥꯡ ꯇꯥꯔꯨꯕꯗ ꯏꯟꯁꯄꯦꯛꯇꯔꯁꯨ ꯈꯪꯂꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯁ꯭ꯔꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯆꯨꯝꯕ ꯍꯥꯏꯗꯣꯔꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔꯁꯨ ꯍꯟꯕ ꯂꯩꯇꯦ, ꯃꯤꯁ꯭ꯔꯥꯗ ꯁꯥꯏꯟ ꯇꯧ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯁ꯭ꯔꯥꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤꯗ ꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯂꯤꯁ ꯄꯨꯊꯣꯔꯛꯑꯣ꯫ ꯄꯥꯟꯗꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯧꯖꯤꯛꯁꯨ ꯐꯪꯗ꯭ꯔꯤ, ꯄꯥꯟꯗꯦ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯄꯥꯟꯗꯦꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯪꯈꯤꯕꯁꯨ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯟꯗꯦ ꯁꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯄꯨꯂꯤꯁ ꯅꯈꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯍꯤꯡꯂꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯀꯝꯗꯧꯅ ꯁꯥꯏꯟ ꯇꯧꯒꯅꯤ? ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯏꯟꯁꯄꯦꯛꯇꯔꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ, ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯤꯁ꯭ꯔꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯕ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅꯗꯤ ꯑꯍꯣꯏꯅꯗꯨꯝ ꯏꯟꯁꯄꯦꯛꯇꯔꯗ ꯍꯥꯏꯔꯤ, ꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯅꯧꯕ ꯏ ꯄꯥꯎ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯤꯁ꯭ꯔꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯟꯁꯄꯦꯛꯇꯔꯅ ꯀꯟꯁꯇꯦꯕꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯗꯨꯅ ꯍꯥꯏꯔꯤ, ꯑꯄꯪ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅ ꯁ꯭ꯇꯦꯁꯟꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯤꯁ꯭ꯔꯥꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯨꯕꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯤꯁ꯭ꯔꯥ, ꯑꯩ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯦ, ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯅꯌꯨꯝꯗ ꯍꯜꯂꯛꯑꯣ, ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯃꯅꯨꯡꯗ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯕꯗꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯕ ꯍꯧꯔꯅꯤ꯫ ꯃꯤꯁ꯭ꯔꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯅꯨꯄꯥ ꯑꯃꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁ꯭ꯔꯥꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯄꯥꯟꯗꯦꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯔꯥꯊꯣꯔ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯤꯁ꯭ꯔꯥꯅ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯀꯣꯜ ꯑꯗꯨ ꯔꯥꯊꯣꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯔꯛꯄ ꯀꯣꯜꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥꯅ ꯔꯥꯊꯣꯔꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃ ꯅꯪꯒꯤ ꯅꯌꯨꯝ ꯌꯦꯡꯕ ꯂꯥꯛꯑꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ, ꯅꯪꯒꯤ ꯑꯇꯣꯟꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅ ꯁꯤꯡꯗꯣꯛꯑꯦ, ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯌꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯤꯁ꯭ꯔꯥꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨ ꯑꯩꯅ ꯄꯩꯁꯥ ꯄꯨꯈꯤꯕꯗꯤ ꯄꯥꯟꯗꯦꯗꯒꯤ ꯄꯨꯈꯤꯕꯅꯤ꯫ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ, ꯄꯥꯟꯗꯦꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯒꯤ ꯉꯥꯛꯇꯅꯤ, ꯊꯕꯛ ꯃꯆꯥ ꯃꯁꯨꯁꯤꯡꯗꯣ ꯁꯦꯟꯅꯧ ꯍꯥꯏꯗꯅ ꯄꯥꯟꯗꯦꯗꯣ ꯑꯩꯅ ꯊꯥꯗꯣꯛꯄꯅꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯄꯥꯟꯗꯦ ꯃꯥꯡꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯑꯇꯣꯟꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯇꯤ ꯄꯥꯟꯗꯦꯗ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈ꯭ꯔꯕꯅꯤ, ꯑꯩꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯇꯣꯟꯅꯗ꯭ꯔꯕꯅꯤ꯫ ꯔꯥꯊꯣꯔꯁꯨ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛꯇꯤ ꯄꯥꯟꯗꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤ, ꯅꯪꯅ ꯄꯥꯟꯗꯦꯗꯣ ꯐꯪꯅꯕ ꯊꯤꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ, ꯄꯥꯟꯗꯦꯗ ꯅꯪꯅ ꯄꯤꯈꯤꯕ ꯄꯩꯁꯥꯗꯣ ꯄꯥꯟꯗꯦꯅ ꯑꯩꯉꯣꯟꯗꯕꯨ ꯍꯦꯛ ꯄꯤꯔꯛꯑꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯌꯨꯝꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ꯫
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯌꯧꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩꯅ ꯌꯣꯟꯊꯣꯛꯑꯅꯤ꯫ ꯃꯤꯁ꯭ꯔꯥꯅ ꯎꯄꯥꯏ ꯂꯩꯖꯗꯅ ꯍꯥꯏꯔꯤ, ꯌꯨꯝꯗꯣ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝꯅꯤ, ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕ ꯃꯐꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯪ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏꯁꯨ ꯂꯦꯞꯇꯅ ꯍꯨꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯔꯥꯊꯣꯔꯅꯗꯤ ꯃꯤꯁ꯭ꯔꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯈꯣꯟꯖꯥꯎ ꯊꯥꯗꯔꯒ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯃꯤꯁ꯭ꯔꯥꯁꯨ ꯎꯄꯥꯏ ꯂꯩꯖꯗꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯟꯖꯨꯅ ꯂꯥꯏꯁꯪꯗꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯟꯁꯄꯦꯛꯇꯔꯅ ꯃꯥꯕꯨ ꯉꯥꯏ ꯂꯩꯔꯝꯃꯦ꯫ ꯃꯟꯖꯨ ꯎꯕꯗ ꯏꯟꯁꯄꯦꯛꯇꯔꯅ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ, ꯑꯩ ꯎꯕꯗ ꯀꯤꯈꯤꯅꯨ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯃꯤꯁ꯭ꯔꯥꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯒ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯥꯟꯗꯦ ꯃꯥꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅ ꯐꯅ ꯆꯦꯟꯗꯨꯅꯁꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯆꯦꯟꯒꯅꯤ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯄꯨꯂꯤꯁꯇ ꯑꯁꯦꯡꯕ ꯍꯥꯏꯗꯨꯅ ꯆꯪꯖꯍꯧꯕꯅ ꯃꯥꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯒꯅꯤ꯫ ꯃꯤꯁ꯭ꯔꯥ ꯑꯇꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯕꯁꯨ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯖꯨꯅꯗꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯂꯥꯟꯖꯗꯕ, ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯈꯤꯗꯕ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯗꯨꯒꯨꯝꯕ ꯃꯔꯥꯜ ꯁꯤꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯒ ꯆꯍꯤ 90 ꯍꯦꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ, ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯅꯤ꯫ ꯃꯟꯖꯨꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯕꯗ ꯏꯟꯁꯄꯦꯛꯇꯔꯁꯨ ꯈꯪꯂꯩ, ꯄꯥꯟꯗꯦꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯟꯖꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯤꯁ꯭ꯔꯥꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯅ ꯇꯦꯕꯜꯗ ꯐꯝꯃ ꯂꯩꯔꯝꯃꯤ꯫ ꯃꯟꯖꯨꯅ ꯏꯃꯨꯡ ꯆꯪꯂꯛꯄꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯟꯗꯤꯔꯗꯒꯤ ꯊꯣꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔꯅ ꯑꯩꯉꯣꯟꯗ ꯄꯥꯟꯗꯦꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯏꯟꯁꯄꯦꯛꯇꯔꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕ ꯑꯃꯠꯇ ꯎꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯃꯥꯅ ꯐꯅ ꯆꯤꯡꯅꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯅꯪ ꯀꯩꯁꯨ ꯄꯥꯈꯠꯄ ꯇꯧꯒꯅꯨ꯫ ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯥꯟꯗꯦꯗꯤ ꯔꯥꯊꯣꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯝꯃꯦ꯫ ꯉꯁꯤꯗꯤ ꯔꯥꯊꯣꯔꯒ ꯎꯅꯔꯨꯔꯦ, ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯁꯤꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥꯒꯤꯗꯤ ꯃꯆꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯟꯖꯨ ꯃꯇꯩ ꯃꯅꯥꯎꯅ ꯑꯔꯣꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯆꯥꯎꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯒꯨꯗꯨꯅꯗꯤ ꯁꯥꯎ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯂꯨꯄꯥ ꯂꯥꯈ 10ꯕꯨ ꯐꯥꯒꯤꯔꯥ? ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯃꯦꯔꯤꯀꯥꯗ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯂꯩꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯃꯟꯖꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤ, ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯁꯤꯡꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯤꯅ ꯂꯧꯈ꯭ꯔꯅꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯒꯨꯗꯨꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯁꯦ ꯑꯉꯛꯄ ꯃꯤ ꯉꯥꯛꯇꯅꯤ, ꯄꯩꯁꯥ ꯄꯤꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ, ꯅꯁꯥ ꯉꯝꯗ꯭ꯔꯦ, ꯈꯨꯔꯨ ꯅꯥꯔꯦ, ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯅꯅꯕ ꯄꯩꯁꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈ꯭ꯔꯣꯁꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯂꯧꯅꯅꯕ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯛꯄ ꯍꯩ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕ ꯉꯝꯗ꯭ꯔꯗꯅ ꯃꯤꯁ꯭ꯔꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨ ꯗꯤꯁꯀꯅꯦꯛ ꯇꯧꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯒꯨꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ, ꯃꯌꯨꯝꯗ ꯊꯥꯒꯤ ꯊꯥꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯈꯔ ꯈꯔ ꯊꯥꯔꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯟꯊꯅ ꯈꯜꯂꯤ, ꯃꯃꯥ ꯃꯄꯥꯕꯨ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯅꯥꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯆꯥꯎꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥꯅ ꯏꯀꯥꯏ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯗ ꯄꯩꯁꯥ ꯍꯪꯖꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯎꯄꯥꯏ ꯂꯩꯖꯗꯕ ꯑꯋꯥꯕꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯅ ꯎꯕꯤꯈꯤꯗꯦ꯫ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯄꯨꯁꯤꯟꯗꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯈꯤꯕ, ꯃꯆꯥꯅ ꯃꯄꯥꯜ ꯐꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯊꯝꯖꯔꯨꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯤ ꯃꯐꯝꯗꯒꯤ ꯉꯁꯤ ꯄꯩꯁꯥ ꯅꯤꯔꯤ꯫ ꯑꯗꯨꯕు ꯃꯆꯥꯗꯒꯤ ꯃꯇꯦꯡ ꯐꯪꯕꯒꯤ ꯃꯍꯨꯠ ꯅꯤꯡꯕ ꯀꯥꯏꯕ, ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯥꯏꯕꯔ ꯀꯦꯐꯀꯤ ꯃꯦꯅꯦꯖꯔꯗ ꯃꯤꯁ꯭ꯔꯥꯅ ꯍꯪꯂꯤ, ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯌా ꯇꯥꯔꯦ? ꯃꯦꯅꯦꯖꯔꯅ ꯂꯨꯄꯥ 350 ꯇꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯟꯖꯨꯅ ꯄꯩꯁꯥ ꯄꯤꯔꯒ ꯃꯊꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯨ ꯉꯁꯤꯗꯒꯤ ꯀꯛꯄꯤꯔꯣ, ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤꯗꯤ ꯄꯥꯟꯗꯦꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯤꯁ꯭ꯔꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯂꯩꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯤ, ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯁ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯈꯪꯕ꯭ꯔꯥ? ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯈꯨꯝꯂꯛꯏ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯉꯁꯤꯗꯒꯤ ꯍꯞꯇꯥ 1-2 ꯃꯃꯥꯡꯗ ꯃꯤꯁ꯭ꯔꯥ ꯃꯇꯩ ꯃꯅꯥꯎ ꯃꯇꯝ ꯀꯥꯏꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯌꯥꯎꯕ꯭ꯔꯥ? ꯗ꯭ꯔꯥꯏꯚꯔꯅ ꯈꯨꯝꯂꯛꯏ, ꯃꯇꯩ ꯃꯅꯥꯎꯗꯤ ꯅꯠꯇꯦ, ꯃꯤꯁ꯭ꯔꯥꯗꯤ ꯃꯇꯣꯝꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕꯗꯤ ꯌꯥꯎꯏ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯍꯪꯂꯛꯏ, ꯀꯗꯥꯏꯗ ꯆꯠꯈꯤ ꯃꯥꯗꯤ? ꯗ꯭ꯔꯥꯏꯚꯔꯅ ꯈꯨꯝꯂꯛꯏ, ꯆꯞ ꯆꯥꯕ ꯃꯐꯝꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎꯕ ꯃꯤꯁ꯭ꯔꯥꯕꯨ ꯊꯤꯜꯂꯨꯏ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ? ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯋꯥꯔꯤ ꯂꯤꯔꯛꯑꯣ꯫ ꯗ꯭ꯔꯥꯏꯚꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯁ꯭ꯔꯥꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯃꯇꯣꯝꯗ ꯕꯣꯔꯥ ꯈꯥꯎꯖꯥꯎ 2 ꯄꯨꯔꯒ ꯔꯤꯛꯁꯣ ꯇꯣꯡꯈꯠꯂꯛꯈꯤ꯫ ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎ ꯆꯠꯄꯒꯤ ꯂꯨꯄꯥ 70 ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯨꯄꯥ 70 ꯄꯤꯔꯛꯈꯤ꯫ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ ꯕꯔꯥꯗ ꯃꯔꯩ ꯇꯧꯅꯗꯅ ꯄꯤꯔꯛꯄꯁꯤ ꯅꯍꯥꯟꯒꯤꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯕꯣꯔꯥꯗꯗꯤ ꯀꯩ ꯌꯥꯎꯈꯤ? ꯗ꯭ꯔꯥꯏꯚꯔꯅ ꯈꯨꯝꯂꯛꯏ, ꯕꯣꯔꯥꯗ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ,
ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅ ꯄꯨꯔꯛꯈꯤꯕ ꯕꯣꯔꯥ ꯑꯅꯤꯗꯨ ꯌꯥꯝꯅꯗꯤ ꯂꯨꯝꯃꯤ꯫ ꯃꯤꯁ꯭ꯔꯥ ꯕꯣꯔꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯔꯤꯛꯁꯣꯗ ꯇꯣꯡꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯔꯤꯛꯁꯣꯗ ꯇꯣꯡꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯑꯃꯨꯛ ꯉꯛꯅ ꯍꯪꯂꯛꯏ, ꯃꯤ ꯑꯅꯤ ꯇꯣꯡꯕꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯍꯥꯏꯔꯤꯕ? ꯗ꯭ꯔꯥꯏꯚꯔꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯔꯤꯛꯁꯣ ꯊꯧꯔꯛꯂꯤꯕꯁꯤ ꯆꯍꯤ 60 ꯍꯦꯜꯂꯛꯑꯦ, ꯑꯗꯨꯅ ꯑꯔꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯀꯌꯥꯒꯤ ꯑꯔꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯥꯎꯔꯥꯛꯄꯗꯤ ꯈꯪꯉꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯁ꯭ꯔꯥꯅ ꯕꯁ ꯁ꯭ꯇꯦꯟ ꯃꯃꯥꯡꯗ ꯂꯩꯕ ATM ꯑꯗꯨꯗꯁꯨ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯇꯦꯁꯟꯗ ꯏꯟꯁꯄꯦꯛꯇꯔ ꯑꯃꯗꯤ ꯍꯦꯗ ꯀꯟꯁꯇꯦꯕꯜꯅ ATMꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯃꯤꯁ꯭ꯔꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯐꯨꯇꯦꯖ ꯑꯗꯨꯗꯗꯤ ꯃꯤꯁ꯭ꯔꯥꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯎꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ, ATMꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤꯗꯤ ꯏꯚꯤꯗꯦꯟꯁ ꯂꯤꯁꯇ ꯍꯥꯞꯄꯅꯨ꯫ ꯏꯚꯤꯗꯦꯟꯁ ꯂꯤꯁꯇ ꯍꯥꯞꯆꯗ꯭ꯔꯕꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯨꯇꯦꯖ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯁ꯭ꯔꯥꯕꯨ ꯔꯤꯃꯥꯟ ꯂꯧꯊꯔꯒ ꯀꯁꯇꯗꯤꯗ ꯊꯝꯃꯁꯤ꯫ ꯀꯁꯇꯗꯤ ꯃꯅꯨꯡꯗ ꯃꯅꯝ ꯇꯦꯛꯄ ꯃꯈꯩ ꯐꯨꯊꯔꯒ ꯑꯁꯦꯡꯕꯗꯨ ꯍꯥꯏꯍꯜꯂꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯟꯁꯄꯦꯛꯇꯔ ꯑꯃꯗꯤ ꯃꯤꯁ꯭ꯔꯥ ꯃꯤ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ATMꯒꯤ CCTVꯗ ꯂꯣꯏꯅꯃꯛ ꯎꯔꯦ꯫ CCTV ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥ ꯀꯣꯏꯊꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯛꯑꯣ꯫ ꯃꯤꯁ꯭ꯔꯥꯅ ꯌꯥꯝꯅ ꯀꯤꯖꯅ ꯈꯨꯝꯂꯛꯏ, ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤꯁ꯭ꯔꯥ ꯍꯧꯖꯤꯛ ꯑꯩ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯋꯥ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯔꯒꯦ꯫ ꯅꯪꯅ ꯄꯥꯟꯗꯦ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯃꯇꯨꯝ ꯀꯛꯊꯠꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯟꯗꯦꯒꯤ ꯐꯣꯟꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯐꯣꯟ ꯑꯗꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯁꯨ ꯐꯥꯎꯕ ꯃꯤꯁ꯭ꯔꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯟꯗꯦꯒꯤ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯟꯁꯄꯦꯛꯇꯔꯁꯨ ꯁꯥꯎꯔꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯔꯒ ꯊꯝꯅꯅꯕ ꯏꯚꯤꯗꯦꯟꯁꯇꯤ ꯑꯩꯈꯣꯏꯗ ꯂꯩꯔꯦ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯤꯕꯝ ꯆꯨꯝꯅ ꯊꯣꯔꯛꯇꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯂꯣꯠꯆꯔꯕꯁꯨ ꯀꯁꯇꯗꯤ ꯃꯅꯨꯡꯗꯗꯤ ꯂꯣꯠꯄ ꯉꯝꯃꯣꯏ, ꯑꯗꯨꯅ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ꯫ ꯃꯤꯁ꯭ꯔꯥꯗꯤ ꯍꯧꯖꯤꯛꯁꯨ ꯐꯣꯟꯒꯤ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯨꯕꯗꯅ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯅꯪꯕꯨ ꯂꯧꯈꯠꯄ ꯂꯥꯛꯂꯒꯦ, ꯃꯇꯝꯗꯨꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯟꯖꯨꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯎꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯃꯟꯖꯨꯅ ꯏꯪꯉꯪꯅ ꯍꯪꯂꯛꯏ, ꯅꯪꯒꯤ ꯐꯣꯟ ꯅꯪꯅ ꯄꯨꯗꯥꯏꯅꯦ? ꯃꯤꯁ꯭ꯔꯥꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯆꯪꯗꯨꯅ ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯄꯥꯟꯗꯦꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯝꯂꯝꯕ ꯁꯣꯐꯥ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯃꯤꯁ꯭ꯔꯥꯅ ꯃꯈꯨꯠ ꯃꯥꯔꯨꯕꯗ ꯁꯣꯐꯥ ꯀꯥꯔꯛ ꯑꯗꯨꯗ ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯑꯗꯨ ꯂꯩꯔꯝꯃꯦ꯫ ꯃꯣꯕꯥꯏꯜ ꯑꯗꯨ ꯎꯔꯨꯕꯗꯅ ꯃꯟꯖꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ, ꯀꯅꯥꯒꯤ ꯃꯣꯕꯥꯏꯜꯅꯣ ꯑꯗꯨꯅ ꯃꯐꯝꯁꯤꯗꯅ ꯀꯝꯗꯧꯅ ꯂꯩꯔꯝꯃꯤꯕ? ꯃꯤꯁ꯭ꯔꯥꯗꯤ ꯋꯥꯈꯜ ꯈꯟꯐꯝꯒ ꯈꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯟꯖꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯩꯝꯇ ꯈꯨꯝꯂꯝꯗꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯤꯁ꯭ꯔꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯑꯝꯗꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨ, ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯅ ꯃꯟꯖꯨꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯑꯃ ꯂꯩꯔꯒ ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯉꯥꯛꯇꯪ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁ꯭ꯔꯥꯅ ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯒꯦꯂꯔꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯟꯁꯄꯦꯛꯇꯔꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯥꯟꯗꯦꯒꯤ ꯃꯣꯕꯥꯏꯜ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥ ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯌꯨꯝꯗꯗꯤ ꯔꯥꯊꯣꯔꯒꯤ ꯒꯨꯟꯗꯥ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯤꯁ꯭ꯔꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯂꯪꯊꯣꯛꯇꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯖꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯂꯪꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯅ ꯃꯉꯛ ꯊꯥꯡꯒꯠ ꯌꯦꯡꯅꯔꯤ꯫ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯃꯟꯖꯨ ꯐꯥꯎꯕ ꯁꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁ꯭ꯔꯥꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯌꯨꯝꯒꯤ ꯑꯃꯗꯤ ꯃꯟꯖꯨꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯁ꯭ꯔꯥ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯝꯕ ꯅꯨꯡꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯔꯥꯊꯣꯔꯒꯤ ꯒꯥꯔꯤ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯍꯪꯅꯕ ꯃꯤꯀꯨꯞꯇꯅ ꯔꯥꯊꯣꯔꯒꯤ ꯒꯨꯟꯗꯥ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯤꯁ꯭ꯔꯥꯕꯨ ꯐꯥꯖꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯟꯖꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯣꯛꯀꯅꯨ, ꯐꯨꯕꯤꯒꯅꯨ ꯍꯥꯏꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯒꯨꯟꯗꯥꯁꯤꯡꯅ ꯐꯥꯖꯤꯟꯕꯗꯒꯤ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯔꯥꯊꯣꯔ ꯆꯪꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁ꯭ꯔꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯟꯖꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯐꯨꯕꯤꯒꯅꯨ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯏꯟꯊꯣꯔꯛꯄꯗ ꯐꯛꯂꯥꯡꯗ ꯃꯟꯖꯨꯒꯤ ꯃꯀꯣꯛ ꯌꯩꯁꯤꯟꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁ꯭ꯔꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯒꯤ ꯑꯁꯣꯛꯄ ꯌꯦꯡꯒꯦ, ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯑꯝꯕ ꯇꯥꯔꯦ, ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯖꯗꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅꯗꯤ ꯃꯤꯁ꯭ꯔꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯦ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯃꯩꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁ꯭ꯔꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯡꯗꯣꯛꯆꯔꯒꯦ, ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯔꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯤꯁ꯭ꯔꯥꯕꯨ ꯐꯥꯖꯤꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯁꯣꯜꯂꯕ ꯃꯤꯁ꯭ꯔꯥ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯁꯟ ꯁꯥꯗꯨꯅ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯀꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎꯅ ꯃꯣꯠꯂꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ꯫ ꯄꯥꯡꯒꯟꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯨꯕꯤꯔꯝꯕꯗꯒꯤ ꯁꯣꯔ ꯐꯥꯎꯕ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯖꯗ꯭ꯔꯤꯕ ꯃꯤꯁ꯭ꯔꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯌꯦꯡꯕꯤꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯟꯖꯨꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯌꯦꯡꯅꯔꯤꯕꯗꯨ ꯎꯔꯨꯔꯒ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ, ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯃꯛꯅ ꯃꯟꯖꯨ ꯃꯈꯣꯜ ꯊꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯃꯤꯁ꯭ꯔꯥꯅꯗꯤ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯖꯗ꯭ꯔꯕꯁꯨ
ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯅꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ꯭ꯔꯥ ꯃꯁꯥ ꯃꯎ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯟꯖꯨꯅꯗꯤ ꯃꯆꯥꯅꯨꯄꯥ ꯒꯨꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯣꯟꯗ ꯃꯆꯥꯅꯨꯄꯥꯒꯤ ꯅꯝꯕꯔꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯑꯩꯅ ꯀꯛꯈ꯭ꯔꯕꯅꯤ ꯑꯩ ꯁꯤꯔꯕ ꯐꯥꯎ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯥꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯅꯅꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯆꯪꯁꯤꯜꯂꯛꯏ ꯏꯟꯁꯄꯦꯛꯇꯔ ꯆꯪꯂꯛꯄꯗ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯃꯟꯖꯨ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯨꯆꯣ ꯃꯟꯖꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯪ ꯐꯥꯒꯦꯅ ꯂꯥꯛꯂꯒ ꯅꯪꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯦ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯋꯥ ꯐꯖꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯈꯤꯗꯦ ꯃꯤꯁ꯭ꯔꯥꯅꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯟꯅꯤꯡꯕꯒꯤ ꯅꯠꯇꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯄꯥꯟꯗꯦꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥꯅ ꯄꯥꯟꯗꯦꯒꯤ ꯐꯣꯟ ꯂꯧꯊꯣꯔꯛꯂꯒ ꯏꯟꯁꯄꯦꯛꯇꯔꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯨꯗꯦ ꯅꯪꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯈꯪꯕꯅꯤ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯒ ꯀꯣꯏꯊꯤ ꯊꯤꯔꯨꯕ ꯃꯇꯝꯗ ꯁꯣꯐꯥ ꯀꯥꯔꯛꯇ ꯂꯩꯔꯝꯃꯦ ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯂꯝꯍꯦꯟꯕ ꯁꯥꯇ꯭ꯔ ꯑꯃꯗ ꯑꯩꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯨꯏ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯕꯗ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯟꯗꯦꯒꯤ ꯃꯈꯧꯔꯤꯗ ꯏꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯐꯥꯎꯈꯤꯗꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯅ ꯑꯩꯅ ꯃꯇꯨ ꯃꯇꯨ ꯀꯛꯊꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ ꯅꯦꯅꯥꯗꯤ ꯁꯨꯞꯅꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯖꯔꯤꯕꯤ ꯑꯉꯥꯡ ꯃꯆꯥꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯐꯥꯎꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯈꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯃꯇꯨꯡꯗꯁꯨ ꯄꯥꯟꯗꯦꯒꯨꯝꯕ ꯑꯉꯥꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯑꯣꯏ ꯊꯦꯡꯅꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯈꯤꯒꯅꯤ ꯄꯥꯟꯗꯦꯒꯤ ꯃꯤꯁꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁꯥꯅ ꯌꯥꯅ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯗꯨꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯒꯗꯕ ꯑꯩꯅ ꯍꯥꯏꯒꯗꯕ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯂꯦꯞꯄꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯟꯁꯄꯦꯛꯇꯔꯅ ꯃꯤꯁ꯭ꯔꯥꯒꯤ ꯀꯥꯗꯒꯤ ꯃꯇꯣꯝꯗ ꯊꯣꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯎꯕ ꯃꯇꯝꯗ ꯃꯟꯖꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯒꯦ ꯍꯥꯏꯅ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤꯕꯨ ꯈꯥꯝꯂꯤ ꯃꯟꯖꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯍꯤ 90 ꯍꯦꯜꯂꯛꯂꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯖꯦꯜ ꯆꯪꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯖꯦꯜꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯦꯟꯕ ꯏꯕꯤꯗꯦꯟꯁ ꯄꯥꯝꯃꯕꯁꯨ ꯑꯩꯅ ꯄꯤꯒꯅꯤ ꯃꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕ ꯑꯩ ꯏꯇꯣꯝꯗꯅ ꯈꯪꯕ ꯋꯥꯐꯝ ꯈꯔꯁꯨ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯟꯁꯄꯦꯛꯇꯔ ꯃꯇꯣꯝꯗ ꯄꯥꯟꯗꯦꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯅ ꯌꯦꯡꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯌꯦꯡꯗꯨꯅ ꯂꯧꯈꯤꯕ ꯑꯔꯣꯟꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔꯒ ꯅꯨꯄꯤ ꯑꯃꯒ ꯂꯣꯠꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯗ MLA ꯁꯥꯍꯕ ꯂꯥꯛꯁꯤꯜꯂꯕꯗꯤ ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯥꯅ ꯌꯨꯝ ꯍꯜꯂꯛꯑꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯀꯣꯜ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅ ꯀꯩꯝꯇ ꯄꯥꯈꯠꯈꯤꯅꯨ ꯏꯟꯁꯄꯦꯛꯇꯔꯅ MLAꯒꯤ ꯅꯨꯄꯤꯒ ꯂꯣꯠꯅ ꯂꯩꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯟꯗꯦꯅ ꯂꯣꯠꯅ ꯅꯝꯍꯧꯔꯒ ꯏꯟꯁꯄꯦꯛꯇꯔꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯄꯥꯟꯗꯦꯅ ꯂꯣꯠꯅ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣ ꯑꯗꯨ MLAꯗ ꯊꯥꯖꯤꯟꯒꯅꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯟꯁꯄꯦꯛꯇꯔꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯏꯟꯁꯄꯦꯛꯇꯔꯅ ꯄꯥꯟꯗꯦꯗꯒꯤ ꯄꯩꯁꯥ ꯂꯧꯔꯝꯕ ꯄꯥꯟꯗꯦꯗ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯉꯝꯃꯔꯣꯏ ꯄꯥꯟꯗꯦꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂꯛꯇꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯏꯟꯁꯄꯦꯛꯇꯔꯅ ꯀꯔꯤꯁꯨ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯄꯥꯟꯗꯦꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯔꯛꯑꯒ ꯏꯟꯁꯄꯦꯛꯇꯔꯗ ꯀꯤꯍꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯃꯤꯁ꯭ꯔꯥꯅꯁꯨ ꯏꯟꯁꯄꯦꯛꯇꯔꯗ ꯄꯥꯟꯗꯦꯒꯤ ꯃꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯈꯤꯕꯗꯣ ꯃꯁꯤꯃꯛꯅꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕ ꯄꯥꯟꯗꯦꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯟꯁꯄꯦꯛꯇꯔ ꯁꯛꯇꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯔꯝꯕ ꯄꯥꯟꯗꯦꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯈꯨꯠꯇ ꯂꯩꯔꯕꯅꯤꯅ ꯏꯟꯁꯄꯦꯛꯇꯔꯒꯤ ꯑꯀꯤꯕ ꯃꯥꯅ ꯄꯥꯈꯠꯆꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯏꯟꯁꯄꯦꯛꯇꯔꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯟꯁꯄꯦꯛꯇꯔ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯃꯤꯁ꯭ꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁ꯭ꯔꯥꯒꯤ ꯇꯣꯇꯤ ꯇꯥꯐꯝꯗ ꯂꯩꯔꯤꯕ ꯇꯥꯏꯜꯁꯤꯡ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯇꯥꯏꯜꯁ ꯃꯈꯥꯗ ꯃꯤꯁ꯭ꯔꯥꯅ ꯂꯣꯠꯁꯤꯟꯈꯤꯕ ꯄꯥꯟꯗꯦ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯏꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯏꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯟꯗꯦꯒꯤ ꯏ ꯇꯩꯔꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯃꯆꯦꯠ ꯈꯔꯁꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯤꯁ꯭ꯔꯥꯅ ꯏꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯂꯣꯠꯁꯤꯟꯈꯤꯕꯗꯨꯗꯤ ꯃꯟꯖꯨ ꯃꯇꯣꯝꯗꯅ ꯎꯍꯧꯕꯅꯤ ꯑꯗꯨꯒ ꯃꯟꯖꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯏꯟꯁꯄꯦꯛꯇꯔꯒ ꯎꯅꯕ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯄꯤꯒꯦ ꯍꯥꯏꯈꯤꯕꯅꯤ ꯃꯟꯖꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯟꯁꯄꯦꯛꯇꯔꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯐꯪꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯟꯁꯄꯦꯛꯇꯔꯅ ꯔꯥꯊꯣꯔꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯔꯥꯊꯣꯔꯕꯨ ꯏꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯥꯊꯣꯔꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯏꯟꯁꯄꯦꯛꯇꯔꯗ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯔꯥꯟꯕꯅꯤ ꯅꯊꯛ ꯊꯣꯡꯕꯁꯤꯡꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯟꯅ ꯈꯟꯈꯣ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔꯅꯗꯤ ꯀꯩꯁꯨ ꯇꯥꯈꯤꯗꯦ ꯔꯥꯊꯣꯔꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯅ ꯖꯦꯜ ꯃꯅꯨꯡ ꯏꯟꯁꯤꯟꯈꯤ ꯔꯥꯊꯣꯔꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗꯦ ꯅꯨꯃꯤꯠ 2 ꯐꯥꯅ ꯑꯩꯕꯨ ꯖꯦꯜꯗ ꯊꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯍꯪꯂꯤ
ꯃꯁꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔꯅ ꯀꯟꯁꯇꯦꯕꯜꯗ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯃ ꯏꯌꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯔꯛꯄ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯔꯥꯊꯣꯔꯒꯤ ꯃꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯈꯤ ꯔꯥꯊꯣꯔꯒꯤ ꯃꯌꯨꯝꯗꯒꯤ ꯄꯥꯟꯗꯦꯒꯤ ꯏ ꯇꯩꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃꯗꯤ ꯄꯥꯟꯗꯦꯒꯤ ꯏ ꯇꯩꯕ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯃꯒꯁꯨ ꯐꯪꯂꯦ ꯄꯥꯟꯗꯦꯒꯤ ꯏ ꯇꯩꯕ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯗꯨꯗꯅ ꯔꯥꯊꯣꯔꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯨ ꯐꯪꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯃꯤꯁ꯭ꯔꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯦꯗ ꯀꯟꯁꯇꯦꯕꯜꯗ ꯃꯅꯣꯍꯔ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯤꯗꯨꯅ ꯍꯥꯏꯔꯤ ꯍꯟꯗꯛ ꯊꯥꯒꯤ ꯑꯅꯧꯕ ꯃꯅꯣꯍꯔ ꯃꯦꯒꯥꯖꯤꯟ ꯑꯃ ꯐꯣꯡꯂꯦ ꯃꯗꯨ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯂꯧꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥꯅ ꯔꯥꯊꯣꯔꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯔꯥꯊꯣꯔꯗ ꯍꯥꯏꯔꯤ ꯔꯥꯊꯣꯔ ꯅꯪꯅꯗꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯁꯦꯟꯗꯣꯏꯒꯤ ꯃꯊꯛꯇ ꯁꯦꯟꯗꯣꯏ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯖꯦꯜꯗ ꯂꯩꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏꯁꯤꯗꯤ ꯅꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯔꯥꯊꯣꯔꯅ ꯍꯪꯂꯛꯏ ꯃꯤꯁ꯭ꯔꯥ ꯅꯪ ꯉꯥꯎꯔꯕ ꯃꯤꯁ꯭ꯔꯥꯅ ꯔꯥꯊꯣꯔꯗ मुन्ने येंगदुना हायरई आई गाउदे पांडे अइन हाटखिबनी माबु मत्तु मत्तु कक्थलगा मी उरोइदबा मफम अमदा मई थादोखरबनी हायरमगा चटखे राथोर जेल मनुंगदगी मिश्राना पांडे हाटपनी अइना हाटपना तेलाव होरी अदुबु माना फना कन लावजरबसु स्टेशन मनुंगदा लेरिबा पुलिस अमत्तनदी माना लावरिबदु ताबिकिदे मिश्राना स्टेशनदगी थोअमदायदा ऑफिस मनुंगदा फमलिबा इंस्पेक्टर मखुत लोनरगा लापना खुरुमजरी इंस्पेक्टर अदुनसु नोकमी नोमी मिश्रादा येंगलाई वाहैना हाइनद्रबसु अमन अमगी मपुंसी कनबीबगीदमक्ता थागतनरी मखोय अनिगी मियेंग अदुना खंगनरी मतांग असिदा खंथबा याबदि राथोरना पांडेदा इनसिनदुना इंस्पेक्टर की अरोनबा वीडियो लौरगा पांडेना इंस्पेक्टर कंट्रोल तोहनखिबगी इंस्पेक्टरना लमन सिंगबा ओइना पांडेगी मिसी असिगा मरी लेनना राथोरबु जेलदा थमलिब्रा नत्रगना मंजूना माना हॉस्पिटल इंस्पेक्टर थेंगनादुना वारी सानबा मतमदा कनासु खंगदबा एविडेंस अदु इंस्पेक्टर पीदुना मपुरबा मिश्रागी ममायदा राथोरना कुपाना थाखिबा अदुगी मंजू अमदी इंस्पेक्टर मखोय अनी मानरगा पांडेगी मिहार असिगा मरी लेनना राथोरबु जेलदा थमलिब्रा हाइबसिनी मथंगी सिंदना मिश्रा अमदी मंजू लेजबा पोचै खरा योमसिंदुना मयुमदगी थोरखी मतम कुइनदगी लेरक्लबा मखोयगी नुंगसिरबा युमदुदा अरोइबा बिदाय पिरमगा थोरखी मतै मनाव अनिना लंबीदा लाकपदा मिश्राना हंगलई आदगी युमसिरा मंजूना सुमानी हाइना खुमलई मतांग असिदा मखोय अनिना लाकलिबा युमसि यामना फिबम जादबा युम अमनी युमगी फगलांग अमत्ता फजना लेते थोंग थोंगनाव फगलांगी महुत्ता फी अमा अनिना खाजिल्लगा लेबा इमुंगनी मिश्राना थोंजिंदा लेपगा गनसु हाइना कौरमी इमुंगदगी नुपा अमा चेंथोरई अदुगा नुपा अदुनदी मिश्राबु हेक उबमक्तदा मिश्रागी मखोंग पाइदुना खुरुमजै तंजा असिदा नेनासु इमुंगदगी चेंथोरई अदुगा मबोक मंजूदा हंगलई कदायदा चत्तोइनो मिश्राना मागी पॉकेटदगी मयुमगी शो लौथोकलगा गनसुगी मखुत्ता सिनरमी अदुगा अमुक मंजूदा इंगित अमा तौरई मसिगी मतुंगदना मंजूना नेनागी मपा गनसुदा नुंगसिना येंगलगा हायरई ngasidagiदी अखोयगी युमसे इसु नुपी नेनागी ओइरबनी अखोयगी युमथक्ता लेहौरिबा तुलसी पांबी दुमदी नुंगतिगी इसिंग खरा खरादी लेप्तना चाइबियु मतांग असिदा मिश्रादी ममाय लेथोक्तना मपी ताबा मखै कपली मयुम मकै पुनमक मसु नुपीनी हायना लूना चाना तौजरिबि नेनादा लोइनमक सिनरमलबा मतुंग नेनागी मकोक्ता नुंगसिना नांथाबिदुना बोर पिरमगा मंजू अमदी मिश्रा मतम पुंबगी ओइना मयुम थादोक्तुना चटखरे मतांग असिदा अखोयगी वारी लोसिनजरी अखोयगी वारीसि कमदौइ हायबा कोइदा सोइदनमकी खंगनबिरओ वारी लोइबा फाउ ताबिबगीदमक्ता मयाम थागतजरी ममांगी एपिसोड सिंगदा लाइक कमेंट अमदी सब्सक्राइब तौबिखिबसिंगबुसु अमुक्का हन्ना थागतबा फोंदोकजरी।